ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯨꯛ ꯐꯠꯇꯕꯒꯤ ꯃꯍꯩ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯂꯝꯉꯥꯛꯄ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏꯒꯤ ꯃꯃꯤꯡꯅ ꯇꯝꯐꯥ ꯀꯧꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨ ꯁꯨꯔꯨꯡ ꯑꯆꯧꯕ ꯑꯃꯁꯨ ꯂꯩ꯫ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡ ꯑꯁꯤ ꯆꯤꯡꯂꯥꯏꯒꯤ ꯂꯩꯕꯥꯛꯀ ꯅꯤꯡꯊꯧ ꯂꯝꯉꯥꯛꯄꯒꯤ ꯂꯩꯕꯥꯛꯀ ꯐꯥꯎꯅꯐꯝ ꯁꯨꯔꯨꯡꯅꯤ ꯍꯥꯏꯅꯁꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯤꯅ ꯑꯃꯗꯤ ꯂꯨꯅ ꯂꯧꯅꯕ ꯃꯐꯝꯅꯤ꯫ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯑꯃꯗꯤ ꯑꯔꯥꯟꯕ ꯐꯠꯇꯕ ꯅꯤꯡꯊꯧꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯁꯨꯔꯨꯡ ꯑꯁꯤꯗ ꯍꯦꯛ ꯍꯦꯛ ꯊꯥꯖꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯗꯨ ꯍꯤꯡꯅ ꯊꯣꯔꯛꯄꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ ꯃꯌꯥꯝꯅ ꯍꯥꯏꯅꯩ꯫ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗꯕꯨ ꯊꯥꯖꯟꯈ꯭ꯔꯕ ꯃꯤ ꯑꯗꯨꯗꯤ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯀꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯂꯥꯏꯒꯤ ꯃꯩꯅ ꯀꯥꯝꯕꯒꯤꯅꯤ ꯍꯥꯏ꯫ ꯑꯗꯨꯅ ꯆꯤꯡꯂꯥꯏꯒꯤ ꯃꯩ ꯄꯥꯏꯊꯣꯔꯛꯀꯅꯤ, ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯠꯀꯅꯨ꯫ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯅꯩ, ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯤ ꯈꯛꯇꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯌꯥꯗ꯭ꯔꯤꯕꯁꯦ꯫ ꯏꯆꯝ ꯆꯝꯅ ꯂꯝꯕꯤ ꯂꯝꯍꯥꯡꯅꯕꯗ ꯁꯣꯏꯗꯅꯒ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯨꯕ ꯃꯤꯗꯨꯗꯤꯅꯦ ꯀꯩꯁꯨ ꯇꯧꯗꯦ, ꯑꯗꯨꯝ ꯍꯜꯂꯛꯏ ꯍꯤꯡꯅ꯫ ꯈꯔ ꯑꯃꯅ ꯁꯨꯝꯅ ꯉꯥꯡꯅꯩ, ꯆꯤꯡꯂꯥꯏꯒꯤ ꯁꯨꯔꯨꯡꯗ ꯃꯌꯥ ꯌꯧꯅ ꯍꯦꯛ ꯆꯪꯈ꯭ꯔꯕ ꯃꯗꯨꯗ ꯐꯖꯕꯁꯤꯗꯤ ꯑꯁ ꯃꯅꯨꯡ ꯑꯗꯨꯗꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯅꯨꯡ ꯃꯌꯥꯝ ꯑꯃ ꯌꯦꯡꯕ ꯆꯪꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯄ ꯑꯃ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯝ ꯃꯊ꯭ꯋꯥꯏ ꯑꯗꯨꯒ ꯑꯣꯟꯅꯈ꯭ꯔꯦ ꯈꯪꯉꯨ꯫ ꯈꯔꯅ ꯍꯥꯏꯅꯩ, ꯊꯥꯁꯤꯒꯤ ꯃꯝꯇ꯭ꯔꯤꯛ ꯃꯝꯕ ꯑꯍꯤꯡꯗ ꯀꯔꯤꯒꯨꯝꯕ ꯊꯥ ꯑꯅꯤ ꯊꯣꯛꯑꯕ ꯑꯗꯨꯒ ꯊꯥ ꯑꯗꯣ ꯀꯔꯝꯕꯅ ꯍꯥꯟꯅꯒꯤꯅꯣ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯁꯨꯝ ꯉꯥꯏꯍꯥꯛ ꯊꯣꯛꯑꯝꯂꯒ ꯊꯥ ꯑꯃꯗꯤ ꯆꯤꯡꯂꯥꯏꯒꯤ ꯁꯨꯔꯨꯡ ꯂꯣꯝꯗ ꯁꯨꯝ ꯆꯠꯈ꯭ꯔꯕ, ꯑꯗꯨꯒ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯒ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯕꯗꯤ ꯃꯗꯣ ꯆꯤꯡꯂꯥꯏ ꯅꯤꯡꯊꯧꯒꯤ ꯃꯄꯥꯔꯤꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯅꯤꯖꯕ ꯐꯪꯉꯦ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯐꯠꯇꯕ ꯇꯧꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅꯩ꯫ ꯍꯥꯏꯕꯗꯤ ꯃꯄꯨꯟꯁꯤꯗ ꯑꯣꯏꯗꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯌꯥꯗꯦ, ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯌꯥꯗꯦ, ꯄꯨꯛ ꯐꯠꯇꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯟꯕ ꯌꯥꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯄꯉꯥꯡꯗ ꯉꯥꯡꯅꯔꯤꯕꯁꯤ ꯀꯅꯥꯅ ꯑꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯅꯣꯡꯃ ꯇꯝꯐꯥꯗꯨ ꯃꯥꯒꯤ ꯆꯥꯟꯅꯖꯕꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯃꯥꯒꯤ ꯀꯥꯗ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯝꯐꯥꯅ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯊꯦꯝꯕꯤꯗ ꯇꯞꯅ, ꯊꯦꯝꯕꯤ ꯋꯥ ꯍꯥꯏꯒꯦ, ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕ ꯌꯥꯗꯦ, ꯅꯥꯐꯤꯟꯅꯔꯣ ꯂꯣꯏꯁꯤꯜꯂꯨ꯫ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯊꯦꯝꯕꯤꯅ ꯏꯉꯛ ꯉꯛꯅ, ꯏꯃꯥ ꯏꯕꯦꯝꯃ, ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡ ꯑꯁꯤꯗ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ, ꯑꯇꯣꯞꯄ ꯃꯤ ꯈꯪꯍꯟꯕꯁꯨ ꯌꯥꯗꯦ, ꯀꯩꯁꯨ ꯂꯥꯞꯄꯁꯨ ꯅꯠꯇꯦ, ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯄꯕꯨ ꯀꯣꯅꯨꯡ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯂꯩꯔꯁꯤꯕꯨ, ꯂꯥꯛꯑꯣ ꯆꯠꯁꯤ꯫ ꯍꯣꯏ ꯏꯃꯥ ꯏꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯑꯀꯣꯏꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯒꯤ ꯃꯐꯝ ꯌꯧꯔꯕꯗ ꯊꯣꯡ ꯊꯤꯟꯗꯨꯅ ꯃꯈꯣꯏ ꯂꯥꯛꯄ ꯑꯗꯨ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯛꯄꯗ ꯇꯝꯐꯥ ꯑꯃꯗꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗꯗꯤ ꯏꯉꯛ ꯉꯛꯅ, ꯂꯩꯃ ꯏꯕꯦꯝꯃ, ꯂꯤꯡꯁꯤꯟꯕꯤꯔꯛꯎ꯫ ꯇꯝꯐꯥ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯄꯨꯃꯥꯏꯕ, ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯦ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕꯗꯤ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯥꯏꯕ ꯑꯗꯨꯒ ꯇꯝꯐꯥꯒ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯒꯤ ꯈꯔ ꯂꯥꯞꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯝꯐꯥꯅ, ꯏꯄꯨꯃꯥꯏꯕ, ꯑꯩ ꯅꯅꯥꯎ ꯄꯨꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯄꯥꯔꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯏꯃꯣꯝ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯃꯨꯛꯇ ꯂꯩꯇꯥꯏꯅꯔꯒ ꯌꯦꯡꯕꯤꯌꯨꯗꯣ꯫ ꯇꯝꯐꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯏꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯂꯩꯇꯥꯏꯅꯔꯒ ꯌꯦꯡꯂꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯥꯏꯕꯅ, ꯂꯩꯃ ꯏꯕꯦꯝꯃ, ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯔꯥꯏꯕ ꯑꯉꯥꯡ ꯑꯣꯏꯔꯣꯏꯗꯧꯔꯤ, ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ, ꯑꯀꯤ ꯑꯈꯪ ꯂꯩꯇꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯈꯣꯌꯨꯝ ꯂꯌꯥꯝꯁꯤꯡꯗꯒꯤ ꯐꯥꯎꯕ ꯀꯟꯕꯤꯕ ꯉꯝꯒꯗꯕ꯫ ꯇꯝꯐꯥ ꯍꯔꯥꯎꯃꯟꯕꯅ ꯃꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯂꯣꯏꯕ ꯅꯪꯗꯦ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯇꯥꯏꯕꯪꯁꯤꯡꯕ ꯃꯄꯨꯅ ꯎꯕꯤꯔꯦ, ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯄꯥꯔꯤ ꯑꯃ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯥ? ꯂꯩꯃ ꯏꯕꯦꯝꯃ, ꯑꯣꯟꯅꯔꯦ, ꯄꯥꯔꯤ ꯅꯠꯇꯦ ꯏꯃꯣꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯇꯝꯐꯥ ꯃꯥꯏꯊꯣꯡ ꯁꯠ ꯍꯟꯖꯤꯟꯈꯤ, ꯇꯣꯉꯥꯟꯕ ꯁꯛꯂꯣꯟ ꯑꯃꯗ ꯍꯥꯏꯔꯛꯏ, ꯀꯔꯤ, ꯄꯥꯔꯤ ꯅꯠꯇꯦ ꯏꯃꯣꯝꯅꯤ ꯍꯥꯏꯕ? ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯇꯝꯐꯥꯅ ꯑꯃꯨꯛ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯛꯏ,
Ipu maiba, sana lupa apamba chang haibiyo. Angang si nupi oirabadi hek puklakpaga. Ipu na thokpa hatokera, langthokera. Ipugi apamba atum tawbiyo. Adubu wafamase, taibang kana khanganbadi yade. Asumna hairamlaga tampha maiba aduda sana lupa khara piramlaga prap thorai. Asumna sum lakpana tampha adu magi ka yauri. Yamna sauningba wakhal amada chap leptuna leirami. Manai nupi aduna so thempam khangde. Tampha sauna murum soli. Aina su kuina ningjarak pasay. Aremba tarabako. Yar. Hek puklakpaga hatokat. Nangna nupi oiramada. Maram oiraka. Leibak miyamasina aibu. Karamba thak yung nachingthakani. Nangna di khangde. Ichanupa hana buktuna. Leima mingthol phangduna. Haina humna pange khanjarakpa pumba. Madu oithoktaba sugya yaroi. Manai nupi thembina. Ima ibema gi apambado phangnanaba soidana hotnajagi pothabiro. Hayengdi atopa lebakta chatkiba iningthausu halaklagani. Kaisu thoidokna khanbirunuda. Ngasai oza maibana mathangdadi majai bungo mayam ama soidana phangani haina takpiraklibadudi. Tampha mabukning adu khara phathajabagum tawi. Hayengdi iningthau soidana halagani. Ai hayenggi damak maki semduna lainanaba nong hek nganbaga thaurang pumba lusiluko. Hoi maibema. Somda amaibigi imung aduso amaibaga magi loinabiga wari sari. Maibagi nupi aduna. Is onthokpanida. Hek mabuk thoki macha adubu taibang pharokpasu natri. Aikhoina yokpasu yaroini tawrisi. Onthokna maraibak thiri da majaibema. Hey. Atopa mi takini. Hek tabada punsi se atum loi. Yengo. Angang ase araiba angang nate. Leibak asibu kanbira kadawribani. Tungda lakadawriba maja ibungo sing aduna manghan takhan bangakta oira kadawribani. Taibang se mamapugi nungdamni dana yengoi. Aina khanmada angang ase hatokpadi ay ngamla. Adugi saruk. Arapa mafam amada. Khara mabuk mapau phagadaba mafam amada sinakrasi. Maibagi loinabi ngaihak amuk khalaga. Nupa, aikhoigi mari mata oiba, chautondo, muidayu alasira. Madu khanaba yaine. Asumna makhoi ani tara thokna khanaduna lairami. Mathangi numitni, ningthau lamngakpa, atopa leibakta chatlubadagi halaklami. Tampha, leijabi thaduna machum taba makai keraga, ningthaubu, konungi sanathongda ngaiduna lairami. Tamphana leptuna leibadu uraga. Ningthauso sagoldagi kumlaklaga. Haima, sida leptuna leiramdrabasu yabadubu. Iningthauna wana halakpaduda aisu swai phawdi thoklaga ngaiba yaidana. Wadre, wabaga loina phagre. Asumna harau wari sanaduna changminnakre. Matamna kanabu sungaibide. Tampha makum matha subagi matam yauraktuna. Mayam adu koichen chenari. Hanadagi nauhongnana. Maiba thembi amadi mayoknabi maibiga lautunaduna poram pumba yadkrabani. Angang nupa amasina pokle haiduna. Ningthauda tamlami aduga maiba aduna angang adubu athengba ahingda tumina athapa mafamda leiba makhoigi mari mata chauton huigi imung aduda puduna laklami. Maiba mabukning yamna nushina angang adubu nushina yenglaga khanjai. Onthokna laibak thireda majaibema. Phari. Haujik mirai birabasu. Matam amadadi tumina lotuna lairurok. Hayeng. Matam charaba mikup amada saphumla uko majaibema. Asumna sum lakpana chauton huigi yum yorakle maiba aduna chauton huigi thong adu thilami. Thong adu hangtorai. Kanano haiduna yenglakpada chautona. Mamton. Athengba ahingsida. Lao, sumda changbiro. Maiba mi atopana ukini matagum prap changlaklaga hatu hairai. Ibungo chauton, yengoi, mamton se. Nangi nateng mathau tabadagi laklibani. Angang se, nahakna na jasakna yokpiyo. Aina angang ase pirakpani haibadi kanadasu khanganba yade. Angang asibu nakhoina yoklabadi. Kum mamagi, nakhoigi chananaba konanaba aina soidana pirakani.
ꯑꯩ ꯄꯟꯊꯕ ꯌꯥꯗ꯭ꯔꯦ ꯁꯦ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯈꯥꯎꯅꯤ ꯃꯁꯦ ꯂꯧꯁꯤꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨꯁꯨ ꯄꯤꯔꯦ ꯃꯥꯏꯕ ꯑꯗꯨꯅ ꯇꯞꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯅꯈꯣꯏ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯨꯅ ꯆꯥꯟꯅ ꯂꯣꯏꯅꯕꯤꯌꯨꯀꯣ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯊꯥꯕꯂꯩ ꯍꯥꯏꯅ ꯊꯣꯜꯂꯒꯦꯀꯣ ꯃꯥꯏꯕꯗꯨ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯗ꯭ꯔꯗꯨꯅ ꯅꯨꯡꯉꯥꯏꯇ ꯆꯠꯈ꯭ꯔꯦ ꯆꯥꯎꯇꯣꯟꯒꯤ ꯂꯣꯏꯅꯕꯤ ꯆꯥꯎꯕꯤꯅ ꯍꯔꯥꯎꯅ ꯍꯩꯃꯥ ꯅꯨꯄꯥ ꯇꯥꯏꯕꯪꯁꯦꯝꯕ ꯃꯄꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯕꯁꯤꯗ ꯁꯅꯥ ꯂꯨꯄꯥꯁꯦ ꯍꯦꯛꯇ ꯍꯩꯊꯕꯤꯔꯕꯖꯥꯠꯅꯤ ꯑꯁ ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯏꯆꯥꯁꯨ 5 ꯂꯩꯔꯦ ꯁꯤꯒ ꯑꯃꯨꯛ ꯑꯩ ꯑꯉꯥꯎꯕꯤ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯅꯦ ꯀꯨꯝ ꯑꯃꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯆꯥꯕ ꯀꯣꯟꯅꯅꯕ ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯍꯩꯃꯥ ꯍꯣꯏꯅꯦꯍꯦ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯑꯩꯗꯤ ꯆꯥꯎꯇꯣꯟꯅ ꯉꯥꯏꯈꯣ ꯑꯇꯩ ꯂꯩꯔꯤ ꯉꯁꯥꯏꯒꯤ ꯈꯥꯎ ꯃꯆꯥꯗꯣ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯝ ꯑꯣꯏꯖꯥꯠꯅꯣ ꯑꯝꯇꯕꯨ ꯌꯦꯡꯒꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯥꯎ ꯃꯆꯥ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯆꯥꯎꯇꯣꯟꯅ ꯏꯉꯛ ꯉꯛꯅ ꯏꯁ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯁꯤꯗꯤ ꯍꯩ ꯅꯨꯄꯤ ꯌꯦꯡꯉꯨꯅꯦ ꯅꯪꯕꯣ ꯃꯁꯤ ꯃꯌꯥꯝꯁꯤꯗꯤ ꯀꯥꯏꯊꯣꯛꯂꯗꯤ ꯑꯁ ꯆꯥꯎꯔꯥꯛꯅ ꯄꯥꯕꯗ ꯆꯍꯤ 1.5 ꯆꯥꯒꯅꯤ ꯍꯣꯏꯅꯦ ꯅꯨꯄꯥ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯤ ꯇꯥꯏꯕꯪꯁꯦꯝꯕ ꯃꯄꯨꯅ ꯊꯥꯕꯤꯔꯛꯄꯅꯤꯀꯣ ꯑꯉꯥꯡꯁꯦ ꯂꯨꯅ ꯇꯧꯗꯕ ꯌꯥꯗꯦ ꯏꯆꯥꯇꯣꯝꯕꯤꯁꯦ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯃꯥꯏꯕꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯥꯏꯕꯒꯤ ꯂꯣꯏꯅꯕꯤꯅ ꯅꯨꯄꯥ ꯑꯉꯥꯡꯗꯨꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯒꯗꯕ ꯃꯥꯟꯕ꯭ꯔꯣ ꯑꯗꯨꯝꯅꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯈꯪꯗꯦ ꯀꯔꯝ ꯊꯣꯛꯂꯒꯕ ꯑꯗꯣ ꯂꯩꯃ ꯏꯕꯦꯝꯃꯅꯗꯤ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯅꯨ ꯈꯛ ꯍꯥꯏꯔꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯈꯤꯗ꯭ꯔꯦꯗꯀꯣ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯌꯦꯡꯗ꯭ꯔꯁꯅꯨ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯥꯡꯕ ꯌꯥꯗꯦ ꯑꯗꯨꯅ ꯀꯨꯝ ꯈꯨꯗꯤꯡꯒꯤ ꯆꯥꯎꯇꯣꯟ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤꯗꯃꯛꯇ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯑꯁꯦ ꯀꯨꯝ ꯑꯃꯃꯝꯒꯤ ꯈꯔ ꯈꯥꯏꯕꯗ ꯀꯌꯥꯃꯨꯛ ꯃꯌꯦꯡ ꯇꯥꯔꯨꯅꯤꯒꯦ ꯃꯥꯏꯕꯒꯤ ꯂꯣꯏꯅꯕꯤꯗꯨ ꯅꯨꯡꯉꯥꯏꯇꯅ ꯈꯔ ꯑꯗꯨꯝ ꯊꯣꯏꯅ ꯍꯦꯟꯅ ꯄꯤꯕꯤꯌꯨ ꯏꯆꯥꯁꯤꯡꯁꯨ ꯀꯣꯅꯨꯡꯒꯤ ꯑꯉꯝꯕ ꯂꯣꯏꯅ ꯑꯣꯏꯔꯤꯗꯅ ꯀꯩꯁꯨ ꯋꯥꯠꯇꯦ ꯑꯩꯗꯤ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯑꯩꯈꯣꯏꯅ ꯌꯣꯛꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯐꯤꯕꯝ ꯌꯥꯝꯅ ꯀꯥꯏꯔꯛꯀꯗꯕ ꯂꯩꯕꯅꯤꯅ ꯎꯄꯥꯏꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯈꯔ ꯌꯥꯝꯅ ꯀꯣꯟꯅꯅꯕ ꯄꯤꯕꯤꯔꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯆꯥ ꯏꯕꯦꯝꯃꯕꯨꯁꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯅꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯦ ꯑꯅꯤꯗꯨ ꯆꯥꯎꯇꯣꯟ ꯍꯣꯏꯒꯤ ꯏꯃꯨꯡꯅꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯣꯛꯆꯔꯛꯏ ꯃꯇꯝꯁꯨ ꯍꯧꯈꯤꯕꯅ ꯈꯪꯍꯧꯗꯦ ꯑꯉꯥꯡ ꯑꯗꯨꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯤ ꯅꯣꯡꯃ ꯆꯥꯎꯇꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯏꯍꯦ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ ꯁꯤꯂꯥꯡꯕ ꯅꯨꯄꯤꯗꯨꯁꯨ ꯃꯁꯥ ꯉꯝꯗꯦ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯂꯥꯛꯑꯣꯏ ꯍꯥꯏꯔꯝꯗꯥꯏꯅꯦ ꯅꯣꯡ ꯆꯤꯡꯁꯦ ꯆꯨꯗ꯭ꯔꯤꯉꯩꯗ ꯐꯧ ꯆꯦꯡꯒꯥꯗꯣ ꯈꯔ ꯁꯨꯖꯤꯜꯂꯨ ꯑꯩꯁꯦ ꯊꯥ ꯑꯃꯃꯨꯛꯇꯤ ꯍꯜꯂꯛꯄ ꯐꯔꯛ ꯇꯥꯒꯗꯧꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯔꯝꯂꯒ ꯆꯥꯎꯇꯣꯟ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯈ꯭ꯔꯦ ꯆꯥꯎꯕꯤ ꯃꯊꯟꯇ ꯋꯥ ꯉꯥꯡꯖꯩ ꯑꯁ ꯀꯨꯏꯔꯦꯗ ꯐꯧꯒ ꯁꯨꯗꯕ ꯆꯍꯤ 7-9 ꯁꯨꯔꯝꯃꯅꯤ ꯑꯣꯟꯊꯣꯛꯅ ꯇꯟꯗꯧꯔꯤꯗ ꯍꯧꯖꯤꯛꯄꯣ ꯑꯩꯕꯨ ꯐꯧ ꯑꯃꯨꯛ ꯁꯨꯗꯣꯏꯕ ꯑꯁ ꯉꯝꯃꯔꯣꯏꯗ ꯃꯤꯉꯣꯟꯗꯒꯤ ꯆꯦꯡ ꯈꯔ ꯄꯨꯔꯨꯁꯤꯔꯣ ꯍꯣꯏꯗ ꯑꯗꯨꯅ ꯐꯔꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯅꯨꯃꯤꯠ 2-3 ꯂꯩꯔꯒ ꯁꯤꯂꯥꯡꯕꯤ ꯅꯨꯄꯤꯗꯣ ꯂꯥꯛꯂꯒ ꯐꯧ ꯁꯨꯍꯜꯂꯒ ꯑꯃꯨꯛ ꯁꯤꯡꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯆꯥꯎꯕꯤ ꯃꯥꯒ ꯌꯨꯝ ꯊꯪꯅꯕꯤ ꯑꯃꯒꯤꯗ ꯆꯦꯡ ꯄꯨꯕ ꯂꯥꯛꯂꯝꯃꯤ ꯆꯥꯎꯕꯤꯅ ꯏꯆꯦ ꯍꯣꯏ ꯏꯆꯦ ꯇꯣꯝꯕꯤ ꯀꯗꯣꯝꯗ ꯂꯩꯒꯦ ꯀꯗꯥꯏꯗꯕꯨ ꯂꯩꯈ꯭ꯔꯖꯥꯠꯅꯣꯅꯦ ꯇꯨꯃꯤꯠ ꯐꯥꯎꯕ ꯄꯥꯏꯗꯦꯅꯦ ꯃꯣꯏ ꯏꯃꯨꯡꯁꯦ ꯇꯣꯝꯕꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯏ ꯍꯩꯃꯥ ꯆꯥꯎꯕꯤ ꯀꯨꯏꯔꯦꯗ ꯏꯅꯥꯎꯗꯤ ꯎꯗꯕ ꯂꯥꯏꯔꯕ ꯅꯆꯦ ꯑꯩꯒꯤꯗ ꯂꯤꯡꯊꯣꯔꯛꯄꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯑꯁ ꯏꯆꯦ ꯇꯣꯝꯕꯤꯁꯤꯗꯤ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯏ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯁꯤꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯌꯣ ꯏꯆꯦ ꯆꯦꯡ ꯄꯨꯔ ꯆꯦꯡꯁꯤꯡ ꯐꯧ ꯄꯨꯔ ꯐꯧꯁꯤꯡ ꯍꯥꯏꯅꯕ ꯑꯃꯕꯨꯗꯤ ꯂꯩꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯤꯂꯥꯡꯕ ꯂꯥꯛꯄ ꯅꯨꯄꯤ ꯑꯍꯜꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯦꯅ ꯂꯥꯛꯇ꯭ꯔꯦ ꯆꯦꯡ ꯈꯤꯇ ꯄꯨꯒꯦꯅ ꯂꯥꯛꯏꯅꯤ ꯑꯁ ꯑꯩꯁꯨꯅꯦ ꯀꯨꯏꯔꯦ ꯐꯧꯒ ꯁꯨꯗꯕ ꯑꯗꯨꯅ ꯌꯥꯝ ꯇꯜꯂꯕ ꯑꯩꯅ ꯁꯨꯒꯗꯕꯗꯣ ꯑꯗꯨꯒꯤ ꯏꯆꯦ ꯍꯣꯏꯗꯒꯤ ꯈꯤꯇ ꯄꯨꯒꯦꯅ ꯂꯥꯛꯏꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯄꯤꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩꯗꯤ ꯌꯥꯝ ꯂꯨꯕ ꯋꯥꯒ ꯃꯥꯜꯂꯨꯔꯦ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ
Hek lakpadagi noidi daw yamna yakre. Phayi. Aisu asigumba angang amatang khullabadi phagadabani. As ichen he ngang thorokpasima. Ihe ado wa ama haibige. Nangna cheng hangbado atopa midagadi pakna hangunuko. Mina ne noise yamna kalakpani. Thina ngangbirakani. Amuk ne pattat khai warambadagi ahing amada nungai khibani na haidana. Chibon ngangnariba. Awaba haibase maktabu. Kanasu pamdido. Nungaiba pamba ngangtani ni. Yamna ngangnabani ko. Aikhoida lakpabudi kaisu kaide. Hangnagadabani ichil inawbu. Ihe. Noigi atombidudi is masak matawna marol ama phajariba. Sawung sabana marol ama phajariba. Yam thuna mayum pankini ko. Nate. Mabu cha ising thongbo phawba. Phaw suba khotpa khara bu ngamlabro. Kaide no de iche kaimta haitri angang oiri. Adusu mathakta silang minupidu sulakpanina mana loina tawida. Hoini he. Chummini. Ado nangi na cha singa dudi haire. Madi kaimta haitradi hayengwai pausum. Suning dabado haina kradi. Mayum makai palaga nangbu mina tina ngangna duise. Takbirakti tambirakti haidana. Mabu yamna otna yo haibabudi nate. Khara di tamhalu. Natrabadine nang poktabiga oire. Hayengwai mimang thokjani. Nang bunusibagine aina hairise. Hikaiwadi nate ko lana khanganu. Khandida iche chummini iche na hairido. Angang khara oire haidana thabak yawhandabani. Hojikpudi khara di yare. Hayengdagi hekta hauragi. Asumna wari watai ngahak sanaraba matungda chawbido cheng khara puraga chatkre. Chawbi hek chatkibaga kadomdagino khangde tombigi nupa tomaldu fathaurai saurangnana. Hai nupi. Kaigino nangna migi imung kaina na basilise ha. Napam yongningbro nang. Matung manaw tongnuko wathi warem nganganu. Lichai yesena sandarakani hanu dhangsida. Chawbi tablabna kirap tawna. Haima. Nupa. Kaino yam sawdubo nate. Aina hakiba singdubu kariya soiba yaurage. Tomal lauthalai. Hai. Imung kaina naba wa ngangtani nangna haikriba singdu. As. Adu kaidaurage. Ho yengbiyo. Chawton haise. Pat tatlamba. Kadaidagino kanagino haisu khangdaba angang ma yoklupatagi nungaikhredana media. Thabak suba nomba kallaga nungai haibado. Yamna lalamle. Hanuraba sipaw. Aikhoidi nungaiba phangdre. Adunadi apangba migi marat asingbana chai haido tawba tabani. Lausingna samu phai hainaribani. Makhoigumna nungaiba phangdrabasu. Makhoina leiriba thak asidagi hanthahanbadi yaidana. Tomcha kari khalurabano khangde ngasai makai saurambado tapna. Hoini he. Chawton hoise akhoidagi niragada charamlibani. Thabak asusu sugidre. Thabak sunanaba miga thammadana. Kumma magi lagliba lausan kasina marol ama yamliba. Imai pema. Aphawba lalol itik tawba haido oikhre kaino. Adubu pumnamakse. Mana kana sunomdana hotnabagidi nate. Khangawdana nungai khalakpani. Hais, nupiya. Nangna haigumladana higai wase phajana kamsi. Aduni minupa nangbo. Somda ningthau lamngakpagi konungdasu. Majai bungo ani mathang poktuna leibak ado harau mathoi kanarami. Laima tamphana manai nubiga lona chikna harau no wari sarami. Nungai hojikti aigi ningba thongli. Ining thaunasu leibak asigi mabemani haiduna laukthokre. Singaidana. Manai nupiduna kadomdagi no khangde walang phai mangangdei. Imai bema. Majai bema do masaka uningdro yam chawramani ko. Yeningde. Nuside. Mabu nusi haidana kunsilaga thambadi ai awaba tagadoribani. Ngaiko. Karigino nangna adugi wafam ado pusalaklibadi ha. Imai bema. Matung amo hana haizararoi. Nanaibo ngakpiyo. Ayukni. Chawbina khangkaw kawrai. Hai, thabale. Hawgatribo nangbo. Kari angangnune asuk yamna yahau thengbasibo. Launi he, phausemda suru launi nangbo. Thabalai, mamit adu phagli thorai. Ayuk adu fananga libani. Chawbina. Hai, phaudo chara phana laba sudo. Numit kaya ni di sure. Aina nangoda phau suba
ꯆꯦꯡ ꯈꯞꯄ ꯇꯥꯛꯂꯛꯏꯁꯦ? ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯁꯨꯕꯕꯨ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯐꯥꯕ ꯉꯝꯗꯦꯅꯦ. ꯀꯔꯤꯅꯣꯅꯦ? ꯅꯠꯇꯦ, ꯊꯕꯛ ꯃꯌꯥꯝꯁꯤꯕꯨ ꯑꯩꯅ ꯂꯣꯏꯅ ꯇꯧꯔ ꯂꯩꯔꯗꯤ ꯀꯥꯏꯗ ꯌꯥꯗꯣꯏꯅꯣ? ꯊꯥꯕꯜꯂꯩ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯌꯥꯝꯅ ꯇꯨꯝꯅꯤꯡꯕ ꯃꯇꯝꯒ ꯃꯇꯥꯡꯒ ꯑꯣꯏꯔꯦ. ꯐꯧ ꯁꯨꯅꯅꯕ ꯁꯨꯛ ꯑꯗꯨꯁꯨ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯕꯒ ꯀꯃꯥꯏ ꯇꯧꯏꯅꯣ ꯈꯪꯗꯦ. ꯐꯧ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯁꯨꯝꯕꯜ ꯑꯗꯨ ꯁꯨꯛꯇꯨ ꯃꯐꯝ ꯆꯥꯗꯕꯗꯒꯤ ꯊꯣꯛ ꯍꯩꯗꯣꯛꯏ. ꯆꯕꯦꯡ 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 ꯉꯥꯡꯂꯝꯂꯒ ꯈꯔ ꯆꯠꯄ ꯍꯧꯔꯨꯔꯕ ꯆꯥꯎꯕꯤꯅ ꯁꯥꯎꯅ, "ꯏꯃꯥ ꯏꯕꯦꯝꯃ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ? ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯔꯣ ꯑꯉꯥꯡ ꯅꯪ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯕꯜꯂꯩꯒꯤ ꯅꯧꯔꯤꯕ ꯈꯖꯥꯏ ꯑꯗꯨꯗ ꯆꯥꯎꯕꯤꯅ ꯑꯣꯟꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ. "ꯑꯌꯣꯃꯥ, ꯏꯃꯥ ꯅꯥꯏꯌꯦ, ꯑꯩ ꯁꯣꯏꯈꯤꯕꯅꯤ. ꯅꯪ ꯑꯩꯅ ꯍꯜꯂꯛꯄꯗꯅꯦ ꯐꯧꯁꯦ ꯆꯔꯥ ꯐꯥꯅꯅꯕ ꯁꯨꯔꯝꯒꯗꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯐꯦꯠ ꯂꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦ. ꯊꯥꯕꯜꯂꯩ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯋꯥꯈꯜ ꯃꯆꯥ ꯃꯆꯥ ꯈꯟꯕ ꯂꯦꯞꯇꯦ. ꯃꯈꯣꯜ ꯊꯣꯛꯅꯗꯤ ꯀꯞꯄ ꯉꯝꯖꯗꯦ. ꯊꯃꯣꯏꯅꯨꯡꯗ ꯗꯤꯛ ꯗꯤꯛ ꯂꯥꯎꯅ ꯀꯞꯆꯩ. "ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ. ꯉꯁꯤ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤꯁꯦ ꯑꯩꯅ ꯀꯩ ꯂꯝꯍꯦꯟꯕ ꯊꯕꯛ ꯇꯧꯈ꯭ꯔꯖꯥꯠꯅꯣ? ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯍꯥꯟꯈꯩꯗꯤ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤ. ꯍꯟꯗꯛꯇꯤ ꯀꯩꯅꯣꯝꯃ ꯇꯧꯏ. ꯑꯩ ꯌꯥꯝ ꯀꯤꯖꯩ." ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯃꯈꯨꯠ ꯑꯗꯨꯅ ꯐꯧ ꯑꯗꯨ ꯀꯟꯅ ꯁꯨꯔꯤ. ꯁꯣꯝꯗꯁꯨ ꯆꯥꯎꯕꯤ ꯇꯣꯝꯕꯤꯒ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯋꯥꯊꯤ ꯍꯦꯛꯇ ꯁꯨꯔꯤ. "ꯏꯆꯦ, ꯑꯉꯥꯡꯁꯤꯡꯁꯨ ꯆꯥꯎꯁꯜꯂꯛꯑꯦ. ꯁꯤꯂꯥꯡꯕꯤ ꯃꯤꯒ ꯊꯝꯃꯔꯣꯏꯁꯤꯔ ꯈꯜꯂꯤꯌꯦ ꯑꯩꯗꯤ. ꯑꯋꯥꯃꯜ ꯑꯣꯏꯅ ꯄꯤꯕ ꯐꯧ ꯆꯦꯡꯁꯤꯡ ꯑꯗꯣ ꯄꯥꯁꯤꯟꯅꯕ ꯃꯇꯝꯗ ꯐꯧ ꯁꯪꯕꯥꯏ ꯐꯅꯌꯥꯝꯅꯗꯤ ꯌꯥꯝꯃꯦ ꯍꯥꯏꯋꯥꯅꯤ." ꯇꯣꯝꯕꯤꯅ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯍꯦꯛꯇ ꯊꯦꯠꯆꯤꯜꯂꯛꯏ. "ꯑꯣ ꯑꯗꯨꯅꯦ, ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡꯁꯨ ꯆꯥꯎꯁꯜꯂꯛꯂꯦ. ꯃꯈꯣꯏꯁꯨ ꯆꯦꯛꯁꯤꯟ ꯈꯣꯏꯖꯤꯟꯅ ꯂꯟ ꯊꯨꯝ ꯑꯗꯣ ꯅꯤꯡꯊꯤꯖꯅ ꯈꯔ ꯈꯔ ꯇꯨꯡꯁꯤꯜꯂꯒ ꯊꯝꯕꯤꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ." "ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ. ꯈꯔ ꯂꯩꯔꯒ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯂꯣꯏꯅ ꯌꯥꯔꯅꯤ." ꯇꯣꯝꯕꯤ ꯑꯐꯕ ꯁꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. "ꯆꯥꯎꯕꯤ, ꯊꯥꯕꯜꯂꯩꯗꯣ ꯐꯖꯅ ꯍꯩꯅꯅꯕ ꯇꯥꯛꯄꯤꯌꯨ. ꯊꯤꯅ ꯐꯨꯆꯩꯗꯅ ꯇꯧꯕꯤꯅꯨꯅꯦ. ꯃꯤꯅ ꯎꯔꯒ ꯄꯣꯛꯇꯕꯤꯅꯤ ꯍꯦꯛꯇ ꯍꯥꯏꯅꯗꯣꯏꯅꯤ." "ꯑꯁ ꯏꯆꯦ, ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯑꯄꯣꯛꯄꯤꯒꯤ ꯆꯩ ꯌꯥꯝ ꯆꯥꯔꯛꯏꯗ. ꯃꯣꯏꯕꯨ ꯍꯩꯅꯅꯕ ꯇꯥꯛꯄꯤꯕꯅꯤ ꯀꯩꯅꯣ. ꯃꯤꯅ ꯈꯟꯕ ꯋꯥꯈꯜꯕꯨ ꯈꯟꯅꯤꯡ ꯈꯟꯖꯁꯅꯨꯗ." ꯊꯥꯕꯜꯂꯩ ꯑꯉꯥꯡꯒ ꯑꯣꯏꯔꯦ. ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯁꯥꯟꯅꯕ ꯆꯠꯄꯗꯨ ꯎꯕꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ. ꯃꯃꯤꯠꯇꯨ ꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯁꯣꯟꯖꯩ. "ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯍꯥꯟꯈꯩꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯠꯇꯦ. ꯀꯩꯗꯧꯔꯕꯅꯣ ꯁꯤꯕꯣ?" ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯥ 3 ꯑꯗꯨꯗꯤ ꯂꯪꯐꯩ ꯆꯠꯈꯤ. ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ 2 ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯗꯅ ꯍꯤꯛꯀꯨ ꯊꯤꯔꯤ, ꯍꯤꯛ ꯀꯥꯏꯅꯔꯤ. ꯆꯥꯎꯕꯤꯗꯤ ꯎꯏꯕꯨ ꯎꯏꯔꯦ. ꯃꯆꯥꯅꯨꯄꯤꯅ ꯁꯥꯎꯔꯛꯏ. ꯃꯃꯥꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤ ꯍꯠꯂꯒ ꯍꯥꯏꯔꯛꯏ. "ꯑꯁ ꯏꯃꯥ, ꯅꯀꯣꯛꯇ ꯂꯦꯡꯒꯅꯨ, ꯆꯨꯝꯅ ꯂꯩꯌꯨ. ꯅꯪꯅ ꯎꯏꯕꯒꯤ ꯊꯣꯛ ꯊꯣꯛ ꯅꯣꯝꯕꯗꯣ ꯍꯤꯛꯀ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ. ꯇꯜꯂꯦ ꯅꯪꯁꯤꯗꯤ." ꯁꯣꯝꯗ ꯆꯥꯎꯕꯤꯗꯤ ꯃꯇꯤꯟ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯤ. ꯃꯆꯥꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯤꯕꯖꯥꯠ ꯅꯠꯇꯦ. ꯃꯪꯑꯣꯏ ꯍꯥꯎꯏ ꯈꯨꯝꯂꯛꯏ ꯆꯥꯎꯕꯤꯗ. "ꯍꯥ? ꯀꯔꯤ? ꯀꯅꯥ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯅꯣ?" "ꯑꯁ ꯍꯣ, ꯍꯤꯛ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ. ꯂꯦꯡꯒꯅꯨꯁꯦ. ꯍꯟꯗꯛꯀ ꯂꯦꯡꯉꯗꯤꯅꯦ ꯅꯪ ꯅꯀꯣꯛꯁꯦ ꯀꯛꯁꯤ ꯇꯞꯇꯥꯏ ꯍꯠꯂꯒ ꯊꯅꯝꯗꯣꯏꯅꯦ." ꯃꯃꯥ ꯃꯆꯥꯗꯨ ꯈꯠꯅꯗꯅ ꯂꯩꯔꯤ. ꯊꯥꯕꯜꯂꯩ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯊꯥꯕꯜꯂꯩꯅ ꯃꯇꯣꯝꯇ ꯈꯟꯖꯩ. "ꯊꯕꯛꯁꯨ ꯂꯣꯏꯅ ꯂꯣꯏꯔꯝꯃꯕꯅꯤꯅ ꯏꯃꯥꯗ ꯑꯩ ꯉꯥꯛꯇꯪ ꯁꯥꯟꯅꯕ ꯆꯠꯂꯨꯒꯦ ꯍꯥꯏꯔꯒ ꯌꯦꯡꯒꯦ." ꯐꯅ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯆꯩꯔꯕꯁꯨ ꯑꯉꯥꯡꯅꯤꯅ ꯁꯥꯟꯅꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯀꯤꯕ ꯂꯣꯏꯅ ꯊꯥꯗꯣꯛꯂꯒ ꯍꯪꯂꯛꯏ ꯆꯥꯎꯕꯤꯗ ꯇꯞꯅ. "ꯏꯃꯥ, ꯊꯕꯛꯁꯨ ꯂꯣꯏꯔꯦ. ꯑꯩ ꯁꯥꯟꯅꯕ ꯆꯠꯂꯨꯒꯦ." "ꯑꯦ, ꯀꯔꯤ ꯁꯥꯟꯅꯕ ꯆꯠꯀꯦꯕ?" ꯀꯔꯤ ꯑꯃꯨꯛ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ. ꯆꯥꯎꯕꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ, "ꯍꯣꯏ, ꯆꯠꯂꯨꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯊꯥꯕꯜꯂꯩꯗꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯃꯇꯨꯡꯗ ꯃꯃꯥꯅ ꯁꯥꯟꯅꯕ ꯆꯠꯀꯦ ꯌꯥꯔꯛꯄꯗꯨꯗ ꯍꯔꯥꯎ ꯆꯦꯟꯊꯣꯔꯛꯏ. ꯑꯁꯨꯝꯅ ꯊꯥꯕꯜꯂꯩꯅ ꯍꯔꯥꯎ ꯆꯦꯟꯊꯣꯔꯛꯄꯗ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯍꯦꯛ ꯂꯥꯛꯏ. ꯊꯥꯕꯜꯂꯩꯅ ꯍꯔꯥꯎ ꯆꯦꯟꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯊꯃꯣꯏ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ. ꯃꯍꯥꯛꯅ ꯈꯟꯖꯩ, "ꯃꯆꯥ ꯏꯕꯦꯝꯃꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯅ ꯂꯩꯖꯔꯤꯕ ꯖꯥꯠ ꯑꯣꯏꯔꯦꯀꯣ꯫ ꯐꯔꯦ, ꯃꯁꯤꯃꯛꯅꯤ ꯑꯩꯅꯁꯨ ꯄꯥꯝꯖꯕ. ꯍꯦꯛ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯐꯥꯎ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯃꯤꯔꯥꯏꯕꯤꯈꯤꯕꯅꯤꯀꯣ." ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯁꯨꯝ ꯆꯠꯂꯛꯄꯗ ꯃꯥꯏꯕ ꯆꯪꯂꯛꯄ ꯎꯕꯗ ꯆꯥꯎꯕꯤ ꯏꯃꯨꯡꯗ ꯃꯆꯥꯁꯤꯡꯕꯨ ꯄꯨꯂꯞ ꯂꯩꯔꯝꯕꯗꯒꯤ ꯍꯥꯏꯔꯛꯏ. "ꯏꯁ,
ꯑꯩꯅ ꯉꯔꯥꯡ ꯃꯪ ꯅꯨꯡꯉꯥꯏꯔꯝꯃꯤ ꯍꯥꯏꯗꯨꯗꯤ ꯂꯥꯛꯂꯦꯗꯅ ꯍꯩ ꯑꯉꯥꯡꯁꯥ ꯌꯥꯝꯅ ꯐꯖꯅ ꯑꯆꯥ ꯑꯊꯛꯀꯗꯣ ꯄꯨꯊꯣꯔꯛꯎꯀꯣ ꯂꯥꯛꯏꯁꯦ ꯃꯤ ꯅꯠꯇꯤꯌꯦ ꯁꯅꯥ ꯂꯨꯄꯥꯅꯤ ꯁꯅꯥ ꯂꯨꯄꯥꯒꯤ ꯈꯥꯎꯖꯥꯎꯅꯤ ꯃꯆꯥꯅꯨꯄꯤ ꯑꯃꯅ ꯑꯁ ꯇꯜꯂꯤꯗ ꯏꯃꯥ ꯃꯤꯒꯤ ꯃꯤꯅꯥꯏꯒ ꯑꯣꯏꯕ ꯉꯝꯃꯣꯏ ꯑꯗꯨꯃꯥꯏꯅꯒ ꯄꯨꯊꯣꯛꯄꯒ ꯍꯩ ꯑꯉꯥꯎꯕꯤ ꯄꯪꯒꯅꯨꯅꯦ ꯅꯪꯕꯣ ꯆꯥꯅ ꯊꯛꯅꯅꯕ ꯈꯖꯤꯛꯈꯛ ꯄꯨꯊꯣꯔꯛꯄꯗ ꯁꯤꯔꯗ꯭ꯔꯣ ꯅꯪꯕꯣ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯃꯆꯥꯅꯨꯄꯤ ꯑꯃꯗꯨꯅꯁꯨ ꯑꯃꯨꯛ ꯑꯁ ꯏꯃꯥ ꯇꯜꯂꯦ ꯑꯁꯦꯡꯕ ꯍꯩꯅꯗꯦꯕ ꯅꯍꯥꯟꯈꯩ ꯑꯗꯨꯃꯥꯏꯅ ꯅꯣꯡꯃꯇꯁꯨ ꯇꯧꯔꯛꯇꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯏꯃꯨꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯔꯤꯉꯩꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯧꯔꯛꯏ ꯃꯥꯏꯕꯗꯨꯅ ꯍꯩ ꯆꯥꯎꯇꯣꯟ ꯆꯥꯎꯇꯣꯟ ꯏꯕꯦꯝꯃ ꯆꯥꯎꯕꯤ ꯀꯅꯥꯃꯠꯇ ꯂꯩꯇꯕ꯭ꯔꯅꯦ ꯅꯣꯏꯕꯣ ꯏꯍꯦ ꯀꯗꯥꯏꯗ ꯆꯠꯅꯈ꯭ꯔꯕ ꯖꯥꯠꯅꯣꯅꯦ ꯃꯣꯏꯁꯤꯕꯣ ꯆꯥꯎꯕꯤ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯛꯂꯛꯏ ꯍꯩꯃ ꯃꯥꯝꯇꯣꯟ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯊꯥꯕꯂꯩꯗꯣ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯅꯤ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯦꯅꯦ ꯃꯥꯗꯤ ꯀꯨꯏꯗ꯭ꯔꯤ ꯍꯧꯖꯤꯛꯇꯅꯤ ꯃꯥꯝꯇꯣꯟꯒ ꯊꯦꯡꯅꯖꯔꯕꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯣ ꯑꯩ ꯀꯧꯍꯟꯖꯔꯛꯀꯦ ꯃꯥꯏꯕꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯔꯦ ꯁꯥꯟꯅꯖꯔꯁꯅꯨ ꯅꯈꯣꯏ ꯂꯩꯔꯝꯕꯒꯤ ꯑꯩꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯕꯅꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯆꯥꯎꯇꯣꯟꯗꯤ ꯂꯩꯇꯕ꯭ꯔꯣ ꯃꯥꯗꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯆꯥꯎꯕꯤ ꯀꯦꯊ ꯅꯧꯊꯔꯒ ꯈꯨꯝꯂꯛꯏ ꯃꯥꯝꯇꯣꯟ ꯃꯥꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯂꯂꯣꯜ ꯏꯇꯤꯛꯀ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝ ꯑꯃꯒꯤꯗꯃꯛꯇ ꯆꯠꯈ꯭रिꯌꯦ ꯊꯥ ꯑꯃꯔꯣꯝꯗꯤ ꯑꯥꯗ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯣ ꯏꯕꯦꯝꯃ ꯍꯟꯗꯛꯁꯦ ꯂꯩꯕꯥꯛꯁꯤ ꯁꯥꯕꯥꯜ ꯂꯣꯟꯕꯥꯎ ꯌꯥꯝꯅ ꯀꯟꯒꯗꯧꯔꯤ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯒꯤ ꯂꯩꯖꯕ ꯂꯟꯊꯨꯝ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯗ ꯀꯠꯊꯣꯛꯅꯕ ꯂꯣꯏꯅ ꯋꯥꯇꯥꯅꯕ ꯂꯣꯏꯔꯦ ꯃꯗꯨꯗ ꯅꯠꯇꯦ ꯈꯨꯜꯗ ꯆꯠꯇꯨꯅ ꯈꯔ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯁꯤꯡꯗꯒꯤ ꯐꯥꯎꯕ ꯃꯇꯦꯡ ꯅꯤꯔꯛꯄ ꯌꯥꯔꯤꯕꯅꯤ ꯍꯩꯃꯥ ꯃꯥꯝꯇꯣꯟ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯗꯨ ꯈꯣꯝꯀꯠꯂꯒ ꯀꯩꯗꯧꯅꯗꯣꯏꯅꯣ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯂꯣꯏꯄꯣꯠ ꯀꯥꯒꯗꯧꯔꯤꯕꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯗꯨ ꯀꯥꯏꯊꯣꯛꯂꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯅ ꯂꯩꯔꯒ ꯆꯤꯡꯂꯥꯏ ꯅꯤꯡꯊꯧꯗ ꯀꯠꯀꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯑꯩꯁꯦ ꯅꯈꯣꯏꯗ ꯃꯇꯦꯡ ꯍꯦꯛ ꯄꯤꯕꯁꯦ ꯌꯥꯝꯅ ꯄꯤꯕ ꯉꯝꯂꯣꯏꯗꯧꯔꯤ ꯃꯃꯥꯡ ꯆꯍꯤꯁꯤꯡꯗ ꯄꯤꯕ ꯑꯗꯨꯗꯒꯤ ꯁꯔꯨꯛ 4 ꯊꯣꯛꯄꯒꯤ ꯑꯃꯈꯛꯇ ꯑꯣꯏꯅ ꯇꯧꯔꯁꯤ ꯃꯊꯪꯗꯗꯤꯅꯦ ꯁꯣꯏꯗꯅ ꯌꯥꯝꯂꯅꯤꯗ ꯆꯥꯎꯕꯤ ꯀꯗꯣꯝꯗꯒꯤ ꯅꯨꯡꯁꯤꯅꯣ ꯈꯪꯗꯦ ꯈꯣꯏꯗꯧ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯐꯕꯤ ꯁꯥꯔꯒ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ ꯃꯥꯝꯇꯣꯟ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯥꯝꯇꯣꯟ ꯈꯣꯏ ꯌꯥꯝꯅ ꯆꯤꯜꯂꯒꯗꯤ ꯑꯗꯨꯝ ꯄꯨꯕꯤꯈ꯭ꯔꯁꯨ ꯏꯆꯥꯃꯛꯅꯤ ꯈꯜꯂꯒ ꯌꯣꯛꯆꯔꯤꯕꯅꯤ ꯁꯤꯗꯕꯨ ꯀꯔꯤꯒꯤ ꯃꯃꯜ ꯑꯃꯨꯛ ꯂꯧꯗꯣꯏꯅꯣ ꯃꯥꯝꯇꯣꯟꯁꯨ ꯋꯥꯅꯅꯕꯅꯤ ꯇꯣꯏꯅ ꯂꯥꯛꯄꯤꯗ꯭ꯔꯕꯁꯨ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯏꯆꯝ ꯍꯦꯛ ꯆꯝꯅ ꯍꯔꯥꯎꯖꯔꯨꯔꯤ ꯄꯤꯅꯤ ꯍꯟꯗꯛꯁꯤꯗꯕꯨ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕꯒꯤ ꯇꯧꯈꯤꯕꯅꯤ ꯅꯣꯡꯃꯩꯗꯤꯅꯦ ꯁꯣꯏꯗꯅ ꯄꯤꯒꯅꯤꯗ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯆꯥꯎꯕꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯑꯃ ꯇꯧꯔꯛꯏ ꯑꯁ ꯃꯔꯜ ꯃꯊꯨꯝꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯈꯩ ꯂꯩꯔꯒ ꯍꯟꯗꯛꯀꯤ ꯀꯨꯝꯗꯤ ꯁꯤ ꯈꯛꯇ ꯀꯥꯏꯅꯒ ꯅꯠꯇꯦ ꯑꯩꯅ ꯁꯥꯒꯠꯂꯨꯔꯤꯕ ꯃꯪꯂꯥꯟ ꯃꯌꯥꯝ ꯑꯁꯤꯒ ꯈꯣꯏꯗꯧꯁꯦ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯏꯗ ꯑꯩ ꯃꯆꯥꯅꯨꯄꯤ ꯑꯃꯅ ꯑꯁ ꯏꯃꯥ ꯃꯣꯏꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤꯗ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯌꯣꯛꯑꯣ ꯑꯋꯥꯃꯜ ꯆꯥꯎꯅ ꯄꯤꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯍꯟꯗꯛꯅ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯔꯤ ꯃꯣꯏꯗꯤ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯑꯊꯧꯅꯤ ꯀꯩꯗꯧꯕꯒꯤ ꯃꯔꯜ ꯃꯊꯨꯝ ꯂꯩꯔꯣꯏꯗꯣꯏꯅꯣ ꯃꯆꯥꯅꯨꯄꯤ ꯑꯃꯅꯁꯨ ꯑꯗꯨꯅꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩꯗꯤ ꯑꯉꯝ ꯑꯊꯧꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯁꯟꯇꯣꯛꯂꯒ ꯍꯧꯖꯤꯛ ꯃꯣꯏꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯕ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯃꯣꯏ ꯈꯪꯗꯦꯅꯦ ꯍꯩ ꯃꯗꯨ ꯌꯥꯕ ꯅꯠꯇꯦ ꯃꯗꯨꯃꯥꯏꯅ ꯇꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯣꯏꯗꯤꯅꯦ ꯑꯉꯝ ꯑꯊꯧꯅꯤ ꯇꯧꯒꯦꯗ ꯉꯝꯂꯤꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯆꯩꯔꯥꯛ ꯐꯪꯒꯗꯧꯔꯤꯕꯅꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯊꯕꯛꯀ ꯑꯃꯠꯇ ꯇꯧꯖꯕ ꯖꯥꯠ ꯅꯠꯇꯦ ꯊꯥꯕꯂꯩ ꯍꯔꯥꯎ ꯁꯥꯟꯅꯔꯨꯔꯒ ꯄ꯭ꯔꯞ ꯍꯟꯖꯤꯜꯂꯛꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯅꯪꯅꯅꯕ ꯍꯥꯏꯗꯨꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯆꯥꯎꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯅ Thabalaibu ꯎꯔꯒ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯂꯝꯃꯤ ꯆꯥꯎꯕꯤꯅ ꯍꯩ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯉꯀꯥꯟꯁꯤꯗ ꯍꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥ ꯊꯕꯛꯁꯤꯡꯁꯦ ꯀꯅꯥꯅ ꯇꯧꯅꯤꯅ ꯈꯜꯂꯤꯅꯣ ꯃꯤꯅꯥꯏꯔꯣ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯍꯥ ꯃꯤꯅꯥꯏꯔꯕ ꯏꯁ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯥꯅ ꯁꯥꯟꯅꯕꯒ ꯆꯠꯇꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ ꯍꯌꯦꯡꯈꯩ ꯁꯥꯟꯅꯕ ꯆꯠꯈꯤꯗ꯭ꯔꯥ ꯍꯥ ꯍꯌꯦꯡꯈꯩ ꯁꯥꯟꯅꯕ ꯆꯠꯈꯤꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ Thabalaibu ꯃꯈꯨꯠ ꯄꯦꯟꯅ ꯍꯦꯛ ꯐꯨꯕꯤꯔꯦ ꯆꯥꯎꯕꯤꯅ ꯍꯤꯡꯆꯥꯕꯤꯗꯧꯅ ꯂꯥꯎꯔꯛꯏ ꯆꯠꯂꯣ ꯆꯥꯛꯇꯨ ꯊꯣꯡꯉꯨꯆꯣ ꯆꯠꯂꯣ
ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯤꯌꯦ ꯌꯥꯝ ꯊꯨꯅ ꯊꯣꯡꯒꯗꯕꯅꯤ ꯑꯩꯅꯦ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯍꯥꯎꯁꯨ ꯍꯥꯎꯍꯟꯒꯗꯕꯅꯤ ꯊꯥꯕꯂꯩ ꯀꯞꯅ ꯀꯞꯅ ꯆꯥꯛ ꯊꯣꯡꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯃꯤꯆꯪ ꯆꯪꯕꯤꯅꯕ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯕꯒ ꯆꯩꯕꯒ ꯇꯧꯕꯗꯨꯗ ꯏꯄꯥ ꯍꯦꯛ ꯄꯥꯈꯠꯂꯦ ꯃꯁꯥ ꯑꯗꯨ ꯅꯤꯛꯄꯒ ꯂꯣꯏꯅꯅꯅꯤ ꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯁꯤ ꯊꯥꯕꯂꯩ ꯋꯥꯈꯜ ꯃꯆꯥ ꯃꯆꯥ ꯈꯟꯖꯩ ꯃꯤꯠꯇ ꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯤ ꯑꯩꯗꯤ ꯅꯍꯥꯟꯈꯩꯁꯨ ꯌꯥꯝ ꯇꯣꯏꯅ ꯆꯥꯛꯁꯨ ꯊꯣꯡꯗꯦ ꯐꯖꯅ ꯊꯣꯡꯕꯁꯨ ꯍꯩꯇꯦ ꯃꯣꯏꯅꯁꯨ ꯇꯥꯛꯄꯤꯗꯦ ꯑꯩꯅ ꯊꯣꯡꯉꯤꯁꯤꯕꯨ ꯆꯨꯝꯕ ꯖꯥꯠꯂꯥ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯥꯎꯇ꯭ꯔꯗꯤ ꯑꯩꯕꯨ ꯐꯨꯗꯣꯏ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯅꯧꯔꯤꯕꯤ ꯃꯥꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯄꯥꯈꯠ ꯄꯥꯈꯠꯅ ꯆꯥꯛ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯡꯕ ꯂꯣꯏꯔꯦ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯆꯥꯎꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯂꯝꯃꯤ ꯆꯥꯛꯈꯣꯝ ꯑꯃ ꯍꯨꯛꯄꯗ ꯉꯥꯏꯔꯤ ꯆꯥꯎꯕꯤ ꯆꯥꯛ ꯑꯗꯨ ꯁꯠ ꯑꯣꯊꯣꯛꯂꯒ ꯆꯩꯔꯛꯏ ꯊꯥꯕꯂꯩꯗ ꯑꯁ ꯀꯔꯤꯅꯣ ꯁꯤꯕꯣ ꯅꯠꯇꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯒꯦ ꯑꯩꯅ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯇꯝꯕꯤꯔꯤꯁꯦ ꯍꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯕ ꯍꯩꯇ꯭ꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯍꯤꯡꯕꯒꯤ ꯀꯥꯟꯅꯔꯤꯕ꯭ꯔꯣ ꯃꯆꯥꯅꯨꯄꯤꯁꯤꯡꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯐꯅꯗꯤ ꯀꯣꯏꯔꯕꯅꯤ ꯍꯩꯕ ꯌꯥꯔꯕꯅꯤ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯕ ꯃꯥꯜꯂꯤ ꯀꯩ ꯃꯆꯥ ꯆꯥꯎꯅꯅꯕ ꯌꯣꯛꯂꯒ ꯃꯄꯨ ꯆꯥꯏ ꯍꯥꯏꯕꯗꯨꯅꯤ ꯇꯧꯔꯤꯁꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯆꯥꯕꯗ ꯀꯥ ꯍꯦꯟꯅꯗꯤ ꯉꯥꯡꯗꯕꯅꯤ ꯈꯔ ꯈꯔꯗꯤ ꯍꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯨꯕꯅꯦ ꯆꯩꯕꯅꯦ ꯉꯥꯡꯕꯅꯦ ꯉꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯏꯄꯥ ꯍꯦꯛ ꯄꯥꯈꯠꯅ ꯏꯁꯣꯏ ꯁꯣꯏꯔꯦ ꯆꯥꯎꯕꯤ ꯁꯥꯎꯅ ꯅꯪ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯍꯥ ꯅꯪ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯕ ꯅꯪ ꯑꯃ ꯂꯩꯕꯒꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯎꯁꯤꯠꯇꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯧꯔꯤꯕꯤ ꯊꯥꯕꯂꯩꯕꯨ ꯃꯄꯥꯟꯗ ꯆꯤꯡꯊꯣꯔꯛꯏ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯀꯞꯆꯔꯝꯕ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯊꯥꯕꯂꯩꯗꯨ ꯅꯨꯃꯤꯗꯥꯡ ꯄꯨꯃꯝꯃꯝꯕꯗꯨꯗ ꯀꯤꯃꯟꯕꯗꯒꯤ ꯀꯞꯅ ꯀꯞꯅ ꯏꯃꯥ ꯏꯆꯦ ꯑꯩ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯀꯤꯖꯩꯌꯦ ꯑꯩ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯒꯦꯕ ꯑꯩ ꯀꯤꯖꯩꯌꯦ ꯏꯃꯥ ꯏꯃꯥ ꯀꯤꯖꯩꯌꯦ ꯃꯄꯥꯟꯗ ꯂꯩꯕꯁꯦ ꯑꯩ ꯀꯤꯖꯩꯌꯦ ꯑꯩ ꯏꯃꯨꯡꯗ ꯆꯪꯉꯛꯀꯦ ꯐꯅ ꯀꯟꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯕ ꯐꯥꯎꯕꯗ ꯇꯥꯕ ꯂꯩꯇꯦ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯊꯥꯕꯂꯩꯅ ꯃꯥꯡꯒꯣꯜ ꯀꯥꯆꯤꯜ ꯑꯃꯗ ꯌꯥꯝꯅ ꯀꯤꯅ ꯇꯥꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯆꯥꯎꯕꯤꯅ ꯏꯃꯨꯡꯗꯒꯤ ꯂꯥꯎꯔꯛꯏ ꯍꯩ ꯂꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦ ꯂꯝ ꯍꯦꯜꯂꯕꯗꯤ ꯑꯗꯨꯅꯤ ꯈꯪꯕ꯭ꯔꯥ ꯃꯈꯣꯜ ꯊꯣꯛꯂꯛꯀꯅꯨꯀꯣ ꯑꯁꯨꯝꯅ ꯃꯥꯏꯕꯅ ꯁꯅꯥ ꯂꯨꯄꯥ ꯈꯖꯤꯛꯈꯛ ꯄꯤꯔꯝꯕꯒꯤ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯊꯥꯕꯂꯩꯗ ꯄꯨꯂꯞ ꯇꯥꯏꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯉꯟꯇꯥꯅ ꯊꯥꯕꯂꯩꯗꯨ ꯃꯥꯡꯒꯣꯜꯗ ꯇꯨꯝꯂꯒ ꯂꯩꯕ ꯑꯗꯨ ꯇꯣꯝꯕꯤ ꯍꯣꯏꯗ ꯂꯥꯛꯄ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔꯅ ꯎꯠꯊꯣꯛꯈ꯭ꯔꯦ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯑꯁꯤ ꯑꯉꯥꯡꯁꯤꯕꯨ ꯃꯥꯡꯒꯣꯜꯁꯤꯗ ꯇꯨꯝꯃꯤꯁꯤꯕꯣ ꯑꯩꯒꯤ ꯃꯤꯠꯅꯔꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯅꯪꯕꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯍꯣꯏꯅꯦ ꯃꯣꯏꯒꯤ ꯊꯣꯡꯗꯤ ꯍꯥꯡꯗ꯭ꯔꯤ ꯃꯥꯜꯂꯤ ꯑꯉꯥꯡꯁꯤ ꯃꯄꯥꯟꯗ ꯇꯨꯝꯍꯟꯕꯤꯔꯤ ꯃꯥꯜꯂꯤ ꯑꯦ ꯀꯩꯅꯣ ꯅꯍꯥ ꯃꯈꯩꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯗꯥꯏꯅꯦ ꯑꯌꯨꯛꯄꯨ ꯑꯣꯏꯔꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯑꯗꯨꯅꯤꯅꯦ ꯐꯅ ꯌꯥꯝꯅ ꯂꯝ ꯍꯦꯜꯂꯕꯁꯨ ꯁꯤꯗꯤ ꯐꯠꯃꯟꯗꯦꯗ ꯆꯥꯎꯕꯤ ꯃꯥꯁꯨ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞ ꯂꯦꯞꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯣꯝꯕꯤꯅ ꯍꯩꯃꯥ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯗꯤ ꯀꯧꯔꯛꯀꯦꯗꯤ ꯂꯩꯇꯦ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯨ ꯌꯥꯝ ꯂꯨꯕ ꯋꯥꯔꯤ ꯃꯥꯜꯂꯤꯗ ꯏꯆꯦ ꯂꯧ ꯈꯨꯂꯪꯒꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯊꯥꯕꯂꯩꯁꯦ ꯃꯄꯥꯟꯗ ꯇꯨꯝꯂꯒ ꯂꯩꯍꯧꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯗꯅ ꯁꯨꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤꯗ ꯇꯣꯝꯕꯤ ꯁꯛꯂꯣꯟ ꯑꯃꯗ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯁꯤꯒꯤ ꯆꯥꯎꯕꯤꯁꯦ ꯑꯉꯥꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯍꯥꯏꯕꯁꯦ ꯐꯅꯌꯥꯝꯗꯤ ꯍꯥꯏꯕꯅꯤ ꯑꯉꯥꯡꯅꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯅꯤꯒꯦ ꯅꯤꯡꯊꯤꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯂꯣꯏꯔꯦ ꯂꯥꯛꯂꯤꯕꯤ ꯅꯨꯄꯤ ꯑꯃꯅꯁꯨ ꯍꯣꯏꯅꯦ ꯏꯆꯦ ꯑꯗꯨꯅꯤ ꯑꯉꯥꯡꯗꯣ ꯃꯥꯡꯒꯣꯜꯗ ꯇꯨꯝꯂꯒ ꯂꯩꯍꯧꯏꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯁꯤꯗ ꯆꯥꯎꯕꯤ ꯍꯣꯏꯗ ꯆꯥꯎꯕꯤꯅ ꯏꯁꯧ ꯂꯥꯡꯕꯗꯨ ꯇꯥꯔꯛꯏ ꯌꯥꯝ ꯇꯨꯝꯅꯤꯡꯕ꯭ꯔꯥ ꯍꯥ ꯅꯪ ꯌꯥꯝ ꯇꯨꯝꯅꯤꯡꯕ꯭ꯔꯥꯕ ꯈꯪꯒꯅꯤꯗꯅ ꯅꯪ ꯏꯁꯤꯡꯁꯦ ꯍꯩꯖꯤꯟꯒꯦ ꯃꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯇꯨꯝꯈꯣꯗꯅ ꯅꯪ ꯇꯨꯝꯈꯣꯕ ꯅꯪ ꯇꯣꯝꯕꯤꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯇꯞꯅ ꯍꯩ ꯅꯣꯏ ꯆꯠꯂꯣ ꯍꯧꯖꯤꯛ ꯂꯧ ꯂꯤꯡꯕꯒꯤ ꯋꯥꯔꯤꯒ ꯁꯥꯟꯅꯕꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯔꯣꯏ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯆꯥꯎꯕꯤꯒꯤ ꯃꯔꯝꯗ ꯍꯥꯏꯈꯤꯕꯗꯣ ꯅꯣꯏ ꯑꯇꯣꯞꯄꯗꯗꯤ ꯍꯥꯏꯒꯅꯨꯀꯣ ꯆꯥꯎꯕꯤꯁꯦ ꯀꯩꯅꯣꯝ ꯇꯧꯔꯕꯅꯤ ꯌꯥꯝ ꯁꯥꯊꯤꯔꯕꯅꯤꯀꯣ ꯑꯩ ꯀꯤꯖꯩ ꯑꯩ ꯃꯥꯒ ꯃꯥꯟꯅꯕ ꯉꯝꯃꯣꯏ ꯆꯣ ꯅꯣꯏ ꯑꯅꯤ ꯍꯜꯂꯣ ꯋꯥꯔꯤꯗꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯑꯩ ꯂꯥꯛꯀꯦ ꯑꯗꯨꯒ ꯁꯥꯟꯅꯔꯁꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯥꯗꯣꯛꯈ꯭ꯔꯦ ꯇꯣꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯃꯥꯅ ꯀꯩꯅꯣ ꯅꯪꯅ ꯃꯤꯒꯤ ꯏꯃꯨꯡ ꯈꯠꯅꯔꯒ ꯅꯁꯥꯗꯨ ꯏꯔꯥꯡ ꯂꯥꯡꯉꯤꯗꯨꯅ ꯃꯤ ꯂꯥꯛꯏꯉꯩꯗꯨꯗ ꯀꯣꯛ ꯋꯥꯔꯤ ꯁꯥꯒꯤꯗꯤ ꯂꯩꯇꯦ ꯇꯣꯝꯕꯤ ꯍꯔꯥꯎꯅ ꯇꯞꯂꯞꯅ ꯑꯁ ꯂꯥꯡꯒꯅꯨꯍꯦ ꯅꯨꯄꯥ ꯑꯩꯅ ꯀꯥꯞꯈꯤꯕ ꯇꯦꯟ ꯄꯥꯟꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯃꯤ ꯂꯩꯔꯗꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯌꯥꯗ꯭ꯔꯦꯗꯅ ꯑꯩ ꯈꯥꯝꯕ ꯁꯥꯔꯒ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ
ꯇꯣꯝꯕꯤ ꯆꯥꯎꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯇꯣꯝꯕꯤꯅ꯫ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯉꯥꯡꯅꯔꯤꯗꯨꯕꯣ? ꯆꯥꯎꯕꯤ ꯈꯨꯝꯗꯦ ꯊꯥꯕꯂꯩꯗ ꯑꯣꯟꯁꯤꯜꯂꯒ ꯂꯩ꯫ ꯆꯠꯂꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯜꯂꯨꯆꯣ ꯆꯠꯂꯣ꯫ ꯊꯥꯕꯂꯩ ꯍꯦꯛ ꯆꯪꯈꯤꯕꯒ ꯆꯥꯎꯕꯤꯒ ꯇꯣꯝꯕꯤꯒ ꯏꯪꯈꯣꯜꯂꯣꯝꯗ ꯊꯣꯔꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯆꯥꯎꯕꯤꯅ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ, ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯥꯏꯕ ꯉꯥꯡꯕ ꯑꯃ ꯏꯇꯥ ꯇꯥꯗꯦ, ꯐꯅꯌꯥꯝꯁꯨ ꯇꯥꯛꯄꯅꯤ ꯂꯧꯗꯦ, ꯑꯗꯨꯗꯗꯤ ꯑꯗꯨꯝ ꯈꯣꯟꯊꯤ ꯆꯥꯕ ꯇꯥꯕ꯫ ꯐꯅꯗꯤ ꯀꯨꯏꯔꯦ ꯐꯖꯅ ꯍꯥꯏꯔꯛꯏꯁꯦ, ꯌꯥꯗ꯭ꯔꯕꯗꯤ ꯑꯗꯨꯝ ꯈꯣꯟꯊꯤ ꯆꯥꯖꯕ ꯇꯥꯕꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯊꯥꯕꯂꯩꯕꯨ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯊꯤꯗꯨꯅ ꯉꯥꯡꯕꯒ ꯁꯛꯄꯒ ꯐꯨꯕꯒ ꯆꯩꯕꯒ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯁꯨ ꯃꯄꯥꯟꯗ ꯑꯗꯨꯝ ꯇꯨꯝꯍꯜꯂꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯆꯥꯎꯇꯣꯟꯁꯨ ꯍꯜꯂꯛꯂꯦ꯫ ꯃꯥꯅ ꯍꯜꯂꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯔꯞꯅ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ ꯍꯥ? ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥꯟꯅꯅꯤꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯡꯉꯥꯏꯔꯛꯂꯤꯕꯁꯦ, ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯣ ꯍꯥ? ꯋꯥꯐꯝꯁꯦ ꯇꯥꯕꯗ ꯊꯥꯕꯂꯩꯗꯨ ꯈꯤꯇꯪ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯥꯒꯤ ꯃꯤꯆꯪ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯆꯥꯎꯕꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ, ꯑꯩꯈꯣꯏꯕꯨ ꯑꯄꯪꯕꯁꯤꯕꯨ ꯑꯣꯏꯔꯝꯂꯦꯗꯅ, ꯃꯥꯕꯨ ꯌꯣꯛꯄꯤꯌꯣ ꯍꯥꯏꯗꯅ ꯄꯨꯔꯛꯂꯝꯂꯤꯕ ꯃꯆꯤꯟ ꯊꯤꯕ ꯍꯅꯨꯕ ꯑꯗꯣ ꯃꯥꯒꯤ ꯃꯃꯜ ꯄꯤꯕ ꯂꯥꯛꯄꯗꯣ ꯈꯖꯤꯛꯈꯛ ꯄꯤꯔꯝꯃꯤ, ꯃꯆꯤꯟꯗꯒꯗꯤ ꯄꯤꯅꯤ ꯁꯨꯝ ꯍꯥꯏꯕ, ꯀꯨꯝ ꯈꯨꯗꯤꯡꯒꯤ ꯄꯤꯅꯤ ꯀꯥꯏꯅ꯫ ꯆꯥꯎꯇꯣꯟꯅ ꯀꯔꯤ? ꯑꯁ ꯑꯩꯅꯗꯤ ꯁꯣꯝꯗ ꯍꯟꯗꯛꯀꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯍꯦꯛ ꯄꯤꯔꯛꯄꯒ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗꯨꯗ ꯂꯣꯏꯅ ꯁꯤꯖꯤꯟꯅꯒꯦ ꯈꯟꯗꯨꯅ ꯑꯣꯖꯥ ꯇꯣꯛꯇꯥꯛꯈꯩ ꯉꯥꯡꯊꯣꯛꯂꯨꯔꯒ ꯑꯁ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯁꯛꯁꯤꯁꯤꯕ ꯇꯥꯔꯤꯕ ꯇꯧꯏꯁꯤꯕꯣ? ꯑꯣ ꯑꯗꯨꯅꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕꯁꯤꯕ ꯑꯣꯏꯔꯝꯂꯦꯗꯅ, ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤꯕ ꯑꯉꯥꯡꯅꯤ꯫ ꯊꯥꯕꯂꯩ ꯍꯔꯥꯎꯔꯝꯕꯗꯒꯤ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯃꯥꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯁꯦꯡꯅ ꯈꯜꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯑꯆꯧꯕ ꯄꯨꯟꯗꯨ ꯄꯨꯔꯒ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯆꯠꯄꯤ ꯅꯨꯄꯤꯁꯤꯡꯅ ꯍꯦꯛꯇ ꯉꯥꯡꯅꯩ, ꯊꯥꯕꯂꯩ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ, ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯣꯠꯄ ꯍꯧꯔꯤꯅꯤ, ꯅꯍꯥ ꯃꯈꯩꯗꯤ ꯐꯅ ꯂꯨꯅ ꯇꯧꯔꯝꯕꯗꯥꯏꯅꯦ꯫ ꯊꯥꯕꯂꯩꯁꯨ ꯂꯥꯞꯇꯛꯅ ꯇꯥꯏ꯫ ꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯏꯁꯨ ꯊꯥꯕꯂꯩꯁꯦ ꯑꯣꯟꯊꯣꯛꯅ ꯃꯔꯝ ꯃꯣꯛꯈ꯭ꯔꯦꯗꯀꯣ, ꯕꯦꯝꯃ ꯏꯁꯤꯡ ꯍꯣꯟꯕꯗꯣ ꯑꯗꯨꯅ ꯂꯣꯏꯁꯜꯂꯨꯀꯣ, ꯊꯦꯡꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯀꯅꯨ, ꯉꯁꯤꯗꯤꯅꯦ ꯌꯥꯝꯅ ꯇꯥꯡꯅ ꯂꯥꯛꯄ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯨꯃꯤꯠꯅꯤ, ꯆꯤꯡꯂꯥꯏ ꯊꯣꯛꯄ ꯅꯨꯃꯤꯠꯅꯤꯀꯣ꯫ ꯑꯕꯣ ꯆꯤꯡꯂꯥꯏ ꯍꯥꯏꯗꯤ ꯀꯩꯅꯣ? ꯀꯗꯥꯏꯗ ꯊꯣꯛꯇꯣꯏꯅꯣ? ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯥꯏꯅꯤ, ꯃꯤꯠꯅ ꯎꯒꯗꯕ ꯅꯠꯇꯦꯗ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯇꯤꯌꯥꯗ ꯊꯥ 2 ꯊꯣꯛꯂꯛꯀꯅꯤ, ꯃꯗꯣ ꯈꯔ ꯍꯦꯟꯅ ꯆꯥꯎꯕ ꯃꯆꯨ ꯃꯩꯕꯨꯜ ꯑꯣꯏꯕ ꯍꯦꯟꯕꯗꯣ ꯆꯤꯡꯂꯥꯏꯅꯤ꯫ ꯉꯁꯤꯗꯤꯅꯦ ꯃꯥꯅ ꯀꯣꯏꯕ ꯆꯠꯄ ꯅꯨꯃꯤꯠꯅꯤ, ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏ, ꯐꯔꯒꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ ꯍꯥꯏ, ꯐꯖꯅ ꯀꯧꯊꯔꯒꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏ ꯍꯥꯏ꯫ ꯑꯗꯨꯕꯨꯅꯦ ꯂꯥꯏꯅ ꯀꯣꯏꯅ ꯆꯠꯄ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯁꯥꯎꯔꯛꯂꯕꯗꯤ ꯃꯌꯥꯗꯒꯤ ꯃꯩ ꯀꯥꯝꯊꯣꯔꯛꯄꯗ ꯑꯗꯨꯝ ꯄꯨꯡꯇꯨꯝ ꯇꯨꯝꯂꯦꯗꯅ, ꯑꯗꯨꯅꯅꯦ ꯆꯦꯛꯁꯤꯟꯅ ꯏꯃꯨꯡꯗ ꯉꯟꯇꯥꯅ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕꯅꯤꯀꯣ꯫ ꯊꯥꯕꯂꯩ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯪꯅꯤꯡꯕꯅꯤ, ꯁꯣꯝꯗ ꯆꯩꯔꯝꯂꯅꯤ ꯈꯟꯗꯨꯅ ꯄ꯭ꯔꯞ ꯂꯥꯛꯂꯦ꯫ ꯊꯥꯕꯂꯩꯗꯨ ꯀꯨꯏꯔꯦ ꯏꯃꯨꯡꯗ ꯇꯨꯝꯂꯛꯇꯕ, ꯑꯗꯨꯃꯛ ꯃꯄꯥꯟꯗ ꯇꯨꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯤꯗꯅꯤ ꯃꯥꯅ ꯏꯪꯅ ꯆꯤꯛꯅ ꯋꯥꯈꯜ ꯈꯟꯖꯔꯤꯕ, ꯃꯈꯣꯜ ꯊꯣꯛꯄꯁꯨ ꯉꯝꯗ, ꯊꯃꯣꯏꯅꯨꯡꯗ ꯄꯦꯟꯅ ꯀꯞꯆꯩ꯫ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯄꯣꯛꯄ ꯑꯣꯏꯔꯝꯗ꯭ꯔꯕꯀꯣ, ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥ ꯄꯥꯕꯗꯨꯕꯨ ꯑꯩꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤ ꯊꯝꯕꯤꯔꯝꯃꯤꯅꯣ? ꯏꯃꯥ ꯉꯁꯤꯗꯤ ꯆꯤꯡꯂꯥꯏꯅ ꯀꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏ, ꯑꯩ ꯃꯄꯥꯟꯗ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ, ꯏꯃꯥ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ, ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ, ꯉꯁꯤꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯆꯤꯡꯂꯥꯏ ꯊꯣꯛꯄ ꯅꯨꯃꯤꯠꯅꯤ ꯍꯥꯏ, ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯏꯃꯥ, ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯉꯁꯥꯏꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯊꯥꯕꯂꯩꯗꯨ ꯑꯇꯤꯌꯥꯗ ꯍꯦꯛ ꯌꯦꯡꯈꯠꯂꯨꯕꯅꯤ꯫ ꯃꯗꯨꯗ ꯎꯔꯦ ꯉꯁꯥꯏ ꯈꯨꯜꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯊꯥ 2 ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯨ ꯊꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯕꯂꯩꯗꯨ ꯑꯀꯤꯕ ꯇꯞꯅ ꯃꯥꯡꯈ꯭ꯔꯦ꯫ ꯋꯥꯈꯜꯗ ꯈꯟꯖꯩ, ꯆꯤꯡꯂꯥꯏꯒꯤ ꯊꯥꯁꯤꯗꯤ ꯐꯖꯩꯍꯦ ꯌꯥꯝꯅ, ꯃꯣꯏꯗꯤ ꯂꯥꯏꯅꯤꯅ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯗꯣ ꯁꯣꯏꯗꯅ ꯃꯁꯛ ꯈꯪꯉꯝꯒꯅꯤꯀꯣ, ꯂꯩꯐꯝꯁꯨ ꯈꯪꯉꯝꯒꯅꯤꯀꯣ, ꯆꯤꯡꯂꯥꯏꯗ ꯍꯪꯉꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ, ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯏ ꯍꯥꯏꯗꯥꯏꯅꯦ? ꯀꯃꯥꯏꯅ ꯀꯧꯅꯤ? ꯀꯃꯥꯏꯅ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯁꯤꯗꯤ? ꯑꯩꯗꯤ ꯂꯥꯏ ꯀꯧꯅꯕ ꯂꯥꯏꯋꯥꯁꯨ ꯍꯩꯇꯦ,
Asumna sum khanduna leiringai Thabalai hoigi sumangda khanghodana chumthang makhong tarei. Thabalaina ingak-ngakna yenglingai chumthang adudagi angauba fizol setpa masam angauba hoba nupa ama nokfet tawraga kumtharei aduga hairei. Laoi chal aiga sanase. Thabalai mangoi hawai tapna tapna chumthang aduda kakhalei. Madudagi chumthang adu Thabalai khoigi sumangdagi mangkhre. Nupaduga Thabalaiga karino khangdaba uchek achauba manba amada tongdaga Thawan michak marakta koi pai pai rami. Thabalaina masam ngaurok ngauba nupa aduda. Ipu, kainomda hangeba, nupa aduna. Kariba, ipu kaina. Thabalaina angang wakhalni amuk hairei. Ipuda hoina kau haira. Aise kanano khangbra. Thabalai akia khang amata laita khomnei. Ngaha khalaga hairakpa yagadra. Nupado upai leite noklaga khomnei. Yai muna khalu aduga hairo. Karigumba chumlabadi nungtigi ichalgi sanasu sabini ngamok ahawbusu pizani. Thawan michak marakta nungtigi koibusu pubini. Ado laladi hatukadra. Nupado nokfe tawrambadagi jab leplaga Thabalaida munna yengdaga hairei. Hatlui. Lana kumaganane ngamokto khasiktang pizani. Koibusu khasiktang pubini. Yampuroi. Thabalaina sat khomlei. Nang chingla yamna sathiba machingsu yamna phate hainabaduga mabuk pharadi yamna phai hainaba chinglai duni. Asuk chumna hairei sibu kanana haidana khangiba. Aikhoi bo mana haireiba aduga nangdi misu mande lai oibanina su chumthangdagi kumtharai natro Thawan michak maraktaga pairise lai oibagi ni kaino. Aibu yam pangbai mongda. Onthokna singkreda kari janinge. Janingde aidi sananinge sanaba sukpen pende. Hoine adudi ichalgi apamba mongda hairo sanarase. Kekoloi pi sanase sanaba sukpen pende. Kekoloi pi sanase yabra ipuwa. Nupaduna hoi sanase. Ado swaidadi Thawan michak marakta kekoloi pi sanaba yara. Adunane atopa mafamda oina sanase kana payuko. Chummine hojikti numidangina sanaba amata yaroi. Aidi sananingmandana. Ado ai pangbaidi nateko. Ado ipuse chinglai ko. Minadi mayadagi maigami hai. Aidi yam sathibaga maluri. Nupaduna Thabalaibu ahaw ngamok mayam amasu pizarami aduga surungumba mafam amada nemna paitharaklaga changlaki. Yamna phajaba leikol amani phajaba hailai uchek turel loina leirami. Asumna phazaraba leikol aduda makhoi ani yamna harauna sanarami. Ngahak sanaraba matungda Thabalaina. Ayumda thinbiru hayeng amu yaho thengadi aibo amu phubige hairani. Ado hayengsu sanasiko hayengsu aibu loba lakpiyuko. Asumna hainaraga nupado Thabalaibu mayumda thinbirakli numit khudingi numidangda Thabalaibu phajaba leikol aduda hek sanarami. Ngamuk ahawba mayam amusu charami. Asumna sum tawrakpa asida Thabalai sanabagi wakhalda laining oikibana numidang ngaiba ngamlamde. Nongma nongalamdai ama chinglai aduna Thabalaibu makhoigi mayumda thinbiramlaba matungda Thabalai yamna haraw sumangduda sum laklaga kari wakaldagi no khangde nungaina sanarakpagi wakhalda adum tawraga lekhibadagi tombi khoigi mangolda oina changkhre. Thabalaidu mangol kachinda changlaga tumnanaba hiptharami. Tanja aduda imungda murumuru sonarami tombina tapna. Nupa Samina mapangi huran bajangba mali. Magi nupana uiron. Nongalamdai sida bukadaidagi huran ban taningdi nupi nangsu. Migi mungkaina naba sinbada nakokto yadreko nang. Natte mi makhola ma tongana tai haiba amta thoga yengu seba. Tombina giri taksalakpaduda mapuroiba tomaladu tawfamga amata khangmandabadagi tanna mapana thoktuna yenglamni. Uiron saron maduda nahan khai leiramdaba ama musimuna kachinduda leirambado ubada uibaga loina phakre masamana chap yongni. Brab changlaknaga pakhatna. Nupi huran bajangi mi nangbo nangna haibadu chum kamai tawni sidi. Kainu nupa nangbu ngawrabo nate huran badu changi hairabadi nangna phananaba lekai tananaba lawgadoribro. Tumaga leiba maleba to sida nupi. Ho karino madu yaroi migi yumda changlaga tumbabu icham chamna hekta khanthokpa yabro.
ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯉꯥꯡꯅꯔꯦ ꯑꯗꯨꯒ ꯇꯣꯃꯥꯅ ꯃꯥꯡꯒꯣꯜꯗ ꯇꯨꯝꯂꯤꯕꯗꯣ ꯍꯥꯏꯐꯦꯠ ꯊꯠꯄꯣꯏ ꯁꯪꯕꯣꯏ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯑꯃꯝꯕ ꯃꯔꯛꯇ ꯊꯪꯅꯕꯒꯤ ꯃꯤ ꯈꯔ ꯈꯣꯝꯃꯤ ꯑꯗꯨꯒ ꯂꯝꯕꯤꯗ ꯊꯣꯛꯂꯒ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯍꯨꯔꯥꯟꯕ ꯆꯪꯂꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯃꯌꯥꯝ ꯑꯗꯨꯅ ꯀꯗꯣꯝꯗꯅꯣ ꯀꯗꯥꯏꯗꯅꯣ ꯍꯨꯔꯥꯟꯕ ꯆꯪꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯈꯔ ꯑꯃꯅ ꯈꯨꯝꯃꯤ, ꯍꯣ ꯇꯣꯝꯕꯤ ꯍꯣꯏꯗꯅꯤꯌꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯏꯔꯥꯡ ꯂꯪꯅꯩ꯫ ꯃꯌꯥꯝ ꯆꯪꯗꯅ ꯇꯣꯝꯕꯤ ꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯗꯗꯤ ꯊꯥꯕꯂꯩ ꯑꯗꯨ ꯇꯨꯝꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯁꯥꯎꯅ, ꯏꯁ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯃꯤꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕꯁꯨ ꯆꯪꯉꯒ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ, ꯃꯁꯤ ꯀꯅꯥꯅꯣ ꯑꯣꯟꯊꯣꯛꯅ ꯎꯁꯤꯠꯈꯤꯗ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯦꯡꯕꯗꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ, ꯊꯥꯕꯂꯩ ꯑꯣꯏꯔꯝꯃꯤ꯫ ꯍꯩꯃꯥ ꯊꯥꯕꯂꯩ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯃꯌꯥꯝ ꯑꯗꯨꯅ, ꯏꯃꯥꯏꯕꯦꯝꯃ, ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ, ꯑꯗꯨꯒꯗꯤ ꯊꯥꯕꯂꯩ ꯑꯣꯏꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯅ ꯇꯨꯝꯕꯁꯤ ꯐꯥꯎꯕ ꯍꯦꯛ ꯈꯪꯗ꯭ꯔꯕꯣ ꯅꯣꯏꯕꯣ? ꯂꯥꯛꯑꯣ ꯃꯌꯥꯝ ꯍꯜꯂꯁꯤ꯫ ꯑꯁ ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯗ, ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯒ ꯇꯨꯝꯕꯕꯨ ꯃꯔꯝ ꯆꯥꯗꯅ ꯍꯦꯛꯇ ꯇꯨꯝꯕ ꯌꯥꯕ꯭ꯔꯣ? ꯆꯥꯎꯕꯤꯒ ꯆꯥꯎꯇꯣꯟꯒꯁꯨ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯁ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤꯕ ꯑꯉꯥꯡꯅꯤꯗ ꯃꯁꯦ, ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯊꯤꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯟꯕ, ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯕꯨ ꯆꯪꯍꯥꯠ ꯍꯥꯠꯂꯦ, ꯑꯁꯨꯛ ꯀꯨꯏꯅ ꯑꯋꯥ ꯑꯅꯥ ꯃꯔꯛꯇ ꯌꯣꯛꯂꯛꯂꯒ ꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯃꯤꯆꯪ ꯆꯪꯕ ꯌꯥꯔꯤꯕ꯭ꯔꯣ? ꯃꯌꯥꯝꯅ ꯊꯣꯛꯄ ꯇꯧꯖꯔꯁꯅꯨ꯫ ꯑꯩꯈꯣꯏꯅ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯃꯔꯣꯏ, ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯍꯧꯗꯅ ꯂꯥꯛꯂꯕꯅꯤꯅ ꯃꯣꯏꯅ ꯊꯣꯛꯄ ꯇꯧꯖꯔꯁꯅꯨ꯫ ꯆꯥꯎꯇꯣꯟꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ, ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ, ꯑꯔꯥꯟꯕꯕꯨ ꯂꯣꯠꯁꯤꯟꯗꯨꯅꯁꯨ ꯊꯝꯖꯔꯣꯏ, ꯃꯌꯥꯝꯅ ꯐꯒꯗꯕꯗꯣ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯌꯥꯝꯅ ꯏꯔꯥꯡ ꯂꯥꯡꯂꯕ ꯑꯗꯨꯗ ꯊꯥꯕꯂꯩꯁꯨ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯎꯏꯔꯣꯟ ꯁꯥꯔꯣꯟ ꯍꯧꯒꯠꯂꯛꯏ, ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ꯫ ꯃꯤꯌꯥꯝ ꯆꯪꯗꯅ ꯋꯥꯌꯦꯟꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯦ꯫ ꯊꯥꯕꯂꯩꯅ ꯈꯟꯖꯩ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯐꯕ ꯃꯄꯣꯛꯇꯤ ꯅꯠꯇ꯭ꯔꯦꯗ, ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯅ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯀꯣꯅꯨꯡꯗ ꯏꯔꯥꯡ ꯂꯥꯡꯅꯕ ꯑꯗꯨꯗ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯂꯩꯕꯥꯛꯀꯤ ꯀꯔꯤ ꯑꯔꯨꯕ ꯋꯥꯔꯤ ꯂꯩꯔꯕꯅꯣ ꯈꯟꯗꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯗ ꯍꯨꯔꯥꯟꯕꯒꯤ ꯃꯔꯥꯜꯗ ꯐꯥꯔꯕ ꯊꯥꯕꯂꯩꯕꯨ ꯎꯕꯗ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯗꯨ ꯏꯉꯛ ꯉꯛꯅ ꯁꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯂꯩꯃ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯥꯏꯕꯅ ꯄꯥꯈꯠꯅ, ꯂꯩꯃ ꯏꯕꯦꯝꯃ, ꯄꯨꯔꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ, ꯃꯥꯒꯤ ꯃꯔꯥꯜ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ, ꯑꯉꯥꯡ ꯑꯁꯦ ꯑꯇꯣꯞꯄ ꯀꯅꯥ ꯅꯠꯇꯦ, ꯑꯉꯥꯡ ꯑꯁꯦ ꯏꯄꯨ ꯃꯥꯏꯕ ꯍꯣꯏꯒꯤ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯈꯜꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯃꯥꯏꯕ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯄꯅ ꯐꯔꯅꯤ ꯈꯟꯗꯨꯅ, ꯂꯩꯃ ꯏꯕꯦꯝꯃ, ꯑꯉꯥꯡ ꯑꯁꯦ ꯂꯩꯃ ꯏꯕꯦꯝꯃꯅ ꯍꯥꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯛꯄꯤꯈꯤꯕ ꯑꯍꯥꯟꯕ ꯐꯪꯖꯕ ꯃꯆꯥ ꯏꯕꯦꯝꯃ ꯑꯗꯨꯅꯤ꯫ ꯇꯝꯐꯥ ꯀꯔꯤꯝꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯦꯝꯕꯤ ꯄꯥꯈꯠꯅ ꯄ꯭ꯔꯞ ꯆꯤꯟꯁꯤꯜꯂꯛꯏ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯃꯥꯏꯕꯗꯨꯗꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯦꯝꯕꯤꯅ ꯄꯥꯈꯠꯅ, ꯏꯃꯥ ꯏꯕꯦꯝꯃ, ꯄꯨꯔꯛꯂꯤꯕ ꯍꯨꯔꯥꯟꯕ ꯑꯉꯥꯡ ꯑꯁꯤꯒ ꯏꯃꯥ ꯏꯕꯦꯝꯃꯒ ꯁꯛ ꯌꯥꯝ ꯃꯥꯟꯅꯩ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯅꯤꯝꯐꯨ ꯉꯥꯡꯅꯍꯧꯔꯤ꯫ ꯑꯌꯣꯛꯄ ꯑꯉꯥꯡꯁꯨ ꯑꯣꯏꯔ ꯃꯥꯜꯂꯦ, ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯃꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯀꯥꯏꯅꯁꯨ ꯍꯥꯏꯅꯍꯧꯏ꯫ ꯇꯝꯐꯥ ꯀꯩꯁꯨ ꯈꯨꯝꯗꯦ, ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯄ꯭ꯔꯞ꯫ ꯇꯝꯐꯥꯅ ꯅꯤꯡꯊꯧꯗ, ꯏꯅꯤꯡꯊꯧ, ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ꯫ ꯍꯥꯏ꯫ ꯄꯨꯔꯛꯂꯤꯕ ꯑꯉꯥꯡ ꯑꯁꯦ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯔꯤ, ꯑꯉꯥꯡꯕꯨꯗꯤ ꯑꯣꯏꯔꯤ, ꯃꯍꯥꯛꯄꯨ ꯀꯟꯕꯤꯒꯗ꯭ꯔꯅꯦ? ꯅꯤꯡꯊꯧ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨꯅꯦ, ꯑꯩꯗꯤ ꯀꯟꯕꯤꯕ ꯄꯥꯝꯗꯦ, ꯂꯩꯕꯥꯛꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃ ꯂꯩꯈ꯭ꯔꯕꯅꯤ, ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯨꯕ ꯃꯇꯝꯗ ꯋꯥ ꯌꯥꯝꯅ ꯀꯥꯏꯅꯔꯛꯀꯅꯤ ꯈꯜꯂꯤ꯫ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯋꯥꯍꯪ ꯄꯥꯍꯪꯗꯤ ꯇꯧꯕ ꯃꯊꯧ ꯇꯥꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯀꯤ ꯂꯩꯃ ꯅꯤꯡꯊꯧ ꯊꯣꯔꯛꯂꯦ, ꯃꯤꯌꯥꯝ ꯃꯥꯡꯗ ꯋꯥꯌꯦꯜ ꯇꯧꯒꯗꯧꯔꯦ꯫ ꯅꯤꯡꯊꯧꯅ ꯊꯥꯕꯂꯩꯗ, ꯏꯕꯦꯝꯃ ꯅꯨꯄꯤ ꯃꯆꯥ, ꯅꯪꯕꯨ ꯃꯤꯌꯥꯝꯅ ꯍꯨꯔꯥꯜꯂꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯅꯪꯕꯨ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩꯒ ꯍꯨꯔꯥꯜꯂꯨꯔꯕ꯭ꯔꯣ? ꯊꯥꯕꯂꯩ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯒꯠꯂꯛꯏ, ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯆꯨꯝꯃꯤ, ꯑꯩ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯨꯔꯦ꯫ ꯇꯝꯐꯥ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯅꯤꯡꯊꯧꯗ ꯀꯤꯔꯤ ꯇꯛꯁꯤꯜꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯃꯇꯝ ꯀꯨꯏꯅ ꯄꯟꯊꯗ꯭ꯔꯕꯁꯨ ꯌꯥꯔꯦꯗ, ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯔꯕꯅꯤꯅ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯐꯥꯎꯔꯛꯏ꯫ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯇꯞꯅ ꯇꯝꯐꯥꯗ, ꯂꯩꯃ, ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯤꯛꯇꯤ ꯄꯤꯛꯃꯜꯂꯤꯗ, ꯃꯥꯅ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯦ ꯍꯥꯏꯔꯤꯁꯤꯕꯨ ꯃꯥ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯏꯅꯦ, ꯏꯆꯥꯒꯨꯝꯕꯅꯤꯅꯦ ꯃꯥꯁꯦ꯫ ꯏꯅꯤꯡꯊꯧ, ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯤ, ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ, ꯁꯣꯏꯅꯥꯏꯕ ꯑꯣꯏꯒꯦꯔꯥ, ꯑꯍꯜ ꯑꯣꯏꯒꯦꯔꯥ, ꯃꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯎꯠꯐꯝ ꯊꯣꯛꯇꯦ꯫ ꯃꯊꯪ ꯐꯠꯇꯕ ꯑꯁꯣꯏꯕ ꯀꯌా ꯑꯃ ꯂꯥꯛꯀꯅꯤ, ꯍꯨꯔꯥꯟꯕꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯑꯗꯣ ꯑꯗꯨꯃꯛ ꯐꯪꯂꯁꯅꯨ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯕ ꯃꯇꯨꯡꯗ ꯊꯥꯕꯂꯩꯕꯨ ꯆꯤꯡꯂꯥꯏꯒꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤꯁꯤꯡꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫
ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯪꯁꯤꯜꯂꯝꯂꯒ ꯃꯈꯣꯏ ꯑꯗꯨ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯁꯣꯝꯗ ꯊꯥꯕꯂꯩꯗꯤ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯥꯟꯅꯈꯤꯕ ꯌꯥꯝꯅ ꯐꯖꯕ ꯂꯩꯀꯣꯜ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯥ, ꯉꯔꯥꯡꯒꯤ ꯂꯩꯀꯣꯜꯗꯨꯅꯤ꯫ ꯑꯁ, ꯐꯅꯗꯨꯝ ꯐꯔꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯂꯪꯁꯤꯟꯕꯤꯔꯤꯁꯦ꯫ ꯄꯦꯟꯅ ꯁꯥꯟꯅꯔꯒꯦ, ꯑꯗꯨꯝ ꯂꯩꯔꯒꯦ꯫ ꯆꯥꯛ ꯂꯥꯝꯃꯁꯨ ꯍꯩ ꯔꯥ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯤ, ꯑꯗꯨꯝ ꯍꯦꯛꯑꯒ ꯆꯥꯕꯁꯨ ꯌꯥꯔꯅꯤ꯫ ꯉꯔꯥꯡꯒꯤ ꯏꯄꯨꯗꯨꯅ ꯀꯥꯏꯗ ꯂꯩꯈ꯭ꯔꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯖꯔꯤ꯫ ꯊꯥꯕꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯁꯝ ꯑꯃꯁꯨꯡ ꯐꯤꯖꯣꯜ ꯉꯧꯔꯣꯛ ꯉꯧꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯕꯂꯩꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯒ, ꯏꯄꯨ, ꯏꯄꯨ, ꯃꯣꯏꯅ ꯑꯩꯁꯦ ꯁꯤꯗ ꯂꯪꯁꯜꯂꯛꯏꯕ꯫ ꯑꯩꯁꯦ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯗꯣꯏꯔꯣ? ꯑꯩꯁꯦ ꯁꯤꯔꯕꯣ? ꯁꯤꯗꯦꯗ, ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯝꯅꯤ꯫ ꯑꯗꯨꯗꯤ ꯁꯥꯟꯅꯔꯁꯦ꯫ ꯑꯗꯣ ꯏꯄꯨꯁꯨ ꯆꯤꯡꯂꯥꯏꯅꯤꯗꯤ ꯍꯥꯏꯔꯒ ꯃꯤꯒꯤ ꯁꯑꯣꯡ ꯁꯕꯥꯟꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯁꯤꯕꯨ ꯍꯅꯨꯕ ꯃꯥꯟꯕ꯭ꯔꯅꯦ? ꯁꯝꯗꯨꯗꯤ ꯉꯧꯔꯣꯛ ꯉꯧꯕꯅꯤꯅ ꯍꯅꯨꯕ ꯃꯥꯜꯂꯤ꯫ ꯑꯗꯣ ꯎꯟꯁꯥꯗꯤ ꯈꯨꯏꯗꯦ, ꯑꯃꯨꯛꯁꯨ ꯃꯥꯟꯗꯦ꯫ ꯑꯁ, ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯦꯗ꯫ ꯁꯥꯟꯅꯔꯣꯏꯁꯤ ꯂꯥꯛꯑꯣ ꯏꯄꯨ꯫ ꯃꯈꯣꯏ ꯑꯅꯤ ꯂꯩꯀꯣꯜ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ, ꯑꯗꯣ ꯑꯩꯁꯦ ꯄꯥꯈꯪꯅꯤ, ꯍꯅꯨꯕ ꯅꯠꯇꯦ, ꯏꯄꯨ ꯀꯧꯔꯛꯀꯅꯨꯀꯣ꯫ ꯊꯥꯕꯂꯩ ꯃꯨꯟꯅ ꯇꯥꯍꯧꯗ꯭ꯔꯦ꯫ ꯍꯥ, ꯄꯥꯈꯪ ꯍꯅꯨꯕꯅꯦꯕ? ꯃꯁꯤꯗꯤ ꯁꯣꯏꯔꯦ꯫ ꯅꯪ ꯃꯤꯍꯨꯜ ꯑꯄꯥꯏꯕꯤ ꯂꯥꯛꯇꯅꯅꯦ ꯇꯞ ꯇꯥꯈꯩ ꯐꯨꯊꯔꯛꯀꯅꯤꯀꯣ꯫ ꯊꯥꯕꯂꯩ ꯅꯣꯛꯂꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯄꯥꯜꯗ ꯂꯦꯞꯂꯒ ꯏꯁꯤꯡꯗ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯉꯛꯄ ꯑꯃ ꯎꯔꯦ꯫ ꯊꯥꯕꯂꯩ ꯑꯉꯥꯡ ꯑꯣꯏꯔꯝꯗ꯭ꯔꯦ, ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯕꯂꯩꯅ ꯏꯉꯛ ꯉꯛꯅ, ꯏꯄꯨ, ꯏꯄꯨ! ꯑꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯤꯗ꯫ ꯑꯩꯅ ꯂꯨꯅ ꯇꯧꯕꯤꯕꯁꯤꯗ ꯏꯄꯨ ꯀꯧꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ? ꯌꯥꯔꯦ, ꯅꯪꯅ ꯍꯪꯗꯧꯗꯣ ꯑꯩ ꯈꯪꯉꯦ꯫ ꯂꯝꯍꯦꯟꯕꯤ, ꯃꯐꯝꯁꯤꯗꯅꯦ ꯇꯥꯏꯕꯪꯄꯥꯜ ꯅꯠꯇꯦ, ꯆꯤꯡꯂꯥꯏꯒꯤ ꯂꯩꯕꯥꯛꯅꯤ꯫ ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯗꯧꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗꯗꯤꯅꯦ ꯀꯨꯝꯖꯥ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯕꯅꯤ, ꯃꯐꯝꯁꯤꯗꯕꯨ ꯃꯥꯟꯗꯕꯒꯤ ꯋꯥꯅꯤ꯫ ꯏꯆꯜꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯛꯄ ꯃꯤ ꯑꯣꯏꯅ ꯑꯣꯏꯔꯛꯂꯕꯅꯤꯅ꯫ ꯊꯥꯕꯂꯩ ꯄꯥꯈꯠꯅ, ꯑꯁ, ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯔꯅꯤ꯫ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯕꯨ ꯆꯤꯡꯂꯥꯏꯒꯤ ꯁꯨꯔꯨꯡꯗ ꯁꯤꯅꯅꯕ ꯂꯪꯁꯤꯜꯂꯛꯏꯁꯦ? ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤꯀꯣ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯃꯁꯦ ꯃꯤꯅ ꯉꯥꯡꯕꯁꯤ ꯃꯨꯟꯅ ꯇꯥꯗꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯛꯇꯝꯗꯣ ꯑꯗꯨꯃꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯑꯣꯏꯔꯗꯕꯅꯤ꯫ ꯍꯅꯨꯕꯁꯨ ꯂꯩꯔꯔꯣꯏ, ꯁꯤꯕꯁꯨ ꯅꯥꯏꯔꯔꯣꯏ꯫ ꯑꯗꯣ ꯏꯄꯨ, ꯆꯤꯡꯂꯥꯏ ꯂꯩꯕꯥꯛꯁꯤꯕꯨ ꯅꯇꯣꯝꯇ ꯂꯩꯕ꯭ꯔꯣ? ꯏꯃꯥꯟꯅꯕꯤ ꯑꯝꯇ ꯄꯤꯌꯨꯗꯅ꯫ ꯅꯨꯄꯥꯗꯣ ꯃꯃꯥꯏ ꯑꯗꯨ ꯆꯠ ꯂꯩꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯋꯥ ꯂꯥꯡ ꯉꯥꯡꯗꯅ ꯆꯠꯈ꯭ꯔꯦ꯫ ꯈꯪꯗꯦ ꯈꯪꯗꯦ, ꯅꯊꯟꯇ ꯂꯩꯍꯧ ꯀꯩꯅꯣ, ꯍꯥꯏꯕꯁꯨ ꯏꯟꯗꯦ꯫ ꯑꯩ ꯈꯪꯗꯦ, ꯂꯩꯍꯧꯔꯣꯀꯣ ꯅꯊꯟꯇ꯫ ꯊꯥꯕꯂꯩ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯅ ꯍꯦꯛ ꯊꯦꯡꯅꯕꯁꯤꯡꯁꯦ ꯑꯍꯥꯟꯕꯗ ꯃꯕꯨꯛ ꯃꯄꯥꯎ ꯂꯣꯏꯅ ꯐꯔꯝꯃꯒ ꯀꯣꯟꯅ ꯐꯠꯇꯕ ꯂꯣꯏ ꯑꯣꯏꯔꯛꯏ꯫ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯗꯨ ꯍꯤꯛ ꯍꯤꯛ ꯀꯞꯊꯣꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯍꯦ, ꯐꯥꯒꯤ ꯇꯧꯕꯅꯤꯁꯦ, ꯑꯩ ꯀꯩꯝ ꯍꯥꯏꯖꯔꯔꯣꯏꯕ꯫ ꯁꯦ, ꯅꯪꯅ ꯀꯧꯅꯤꯡꯕ ꯃꯤꯡꯒꯧꯗꯣ ꯀꯧꯔꯣ, ꯏꯄꯨ ꯀꯧꯒꯦꯔꯥ ꯏꯕꯣꯛ ꯀꯧꯒꯦꯔꯥ꯫ ꯐꯥꯒꯤ ꯇꯧꯕꯅꯦꯕꯁꯦ꯫ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯒꯤꯅꯦ ꯆꯤꯡꯂꯥꯏꯒꯤ ꯀꯣꯅꯨꯡꯗ ꯆꯠꯁꯦ꯫ ꯇꯜꯂꯤ, ꯅꯣꯏ ꯅꯕꯨꯛ ꯑꯝꯇ ꯐꯠꯇꯦ꯫ ꯅꯣꯏ ꯀꯅꯥꯝꯇꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯩꯔꯣꯏ, ꯑꯩ ꯏꯇꯣꯝꯇ ꯁ꯭ꯋꯥꯏꯗ ꯂꯩꯖꯒꯦ꯫ ꯆꯠꯈꯣ, ꯂꯥꯛꯀꯅꯨ, ꯏꯅꯥꯛꯇ ꯑꯝꯇ ꯆꯪꯒꯅꯨ, ꯏꯊꯟꯇ ꯑꯗꯨꯝ ꯁꯥꯟꯅꯖꯒꯦ ꯑꯩ꯫ ꯍꯩ, ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯅꯪꯁꯦ, ꯍꯧꯖꯤꯛꯄꯨ ꯁꯥꯟꯅꯕ ꯃꯇꯝꯂꯣ? ꯑꯦ, ꯂꯩꯁꯥꯕꯤ ꯐꯥꯔꯗꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯩꯗꯧꯔ ꯂꯩꯗꯣꯏꯕ? ꯏꯁ, ꯂꯩꯁꯥꯕꯤ ꯍꯥꯏꯁꯤꯗꯤ ꯅꯪꯁꯨ ꯈꯪꯗ꯭ꯔꯣ? ꯐꯤ ꯁꯥꯗꯅ ꯖꯒꯣꯏ ꯇꯝꯗꯅ ꯃꯌꯥꯝ ꯂꯩꯅꯔꯤꯗꯨꯗꯤ꯫ ꯂꯩꯁꯥꯕꯤꯅ ꯁꯥꯟꯅꯕꯕꯨ ꯅꯪꯕꯨ ꯎꯔꯛꯄ꯭ꯔꯅꯦ? ꯂꯩꯁꯥꯕꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯑꯩꯒꯨꯝꯕ ꯄꯥꯈꯪ ꯃꯁꯛ ꯐꯖꯕ ꯊꯤꯒꯗꯕ, ꯑꯗꯨꯒꯅꯦ ꯅꯨꯡꯁꯤꯅꯒꯗꯕ꯫ ꯑꯁ, ꯆꯨꯝꯃꯤꯅꯦ, ꯂꯩꯁꯥꯕꯤ ꯑꯝꯇ ꯅꯣꯡꯃꯇ ꯁꯥꯟꯅꯕ ꯎꯗꯦ꯫ ꯏꯁ, ꯄꯥꯈꯪ ꯃꯁꯛ ꯐꯖꯕ ꯀꯥꯏꯅ꯫ ꯑꯦ, ꯑꯩꯁꯦ ꯌꯥꯝ ꯊꯤꯕ꯭ꯔꯣ ꯍꯥꯏꯁꯦ? ꯁꯛꯄꯨꯗꯤ ꯌꯥꯝ ꯐꯖꯩ, ꯑꯗꯣ ꯁꯝꯗꯨꯗꯤ ꯍꯅꯨꯕ ꯃꯥꯜꯂꯦ꯫ ꯅꯨꯄꯥꯗ ꯅꯣꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯂꯩꯕꯥꯛꯇ ꯆꯠꯂꯁꯤ꯫ ꯑꯁ, ꯇꯜꯂꯤꯗ, ꯑꯩꯗꯤ ꯅꯨꯡꯁꯤꯅꯕꯁꯨ ꯇꯜꯂꯤ, ꯂꯨꯍꯣꯡꯕꯁꯨ ꯉꯝꯈꯤꯔꯣꯏ, ꯑꯩ ꯇꯜꯂꯤꯗ꯫ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯌꯦ, ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩ ꯊꯤꯔꯝꯕꯅꯤꯌꯦ, ꯑꯥꯗ ꯑꯃꯨꯛ ꯁꯥꯟꯅꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨ ꯉꯧꯔꯣꯛ ꯉꯧꯕ ꯌꯥꯝꯅ ꯐꯖꯕ ꯆꯤꯡꯂꯥꯏ ꯑꯃ ꯁꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯂꯥꯛꯑꯣ ꯇꯣꯡꯉꯣ ꯑꯩꯉꯣꯟꯗ꯫ ꯑꯌꯥ, ꯌꯥꯝ ꯐꯖꯩꯌꯦ ꯏꯄꯨꯁꯦ꯫ ꯅꯍꯥꯟꯈꯩ ꯑꯩꯅ ꯇꯣꯡꯕ ꯆꯤꯡꯂꯥꯏ ꯑꯗꯨꯗꯤ ꯑꯃꯨꯕꯅꯤ, ꯉꯁꯤꯗꯤ ꯏꯄꯨꯁꯦ ꯆꯤꯡꯂꯥꯏ ꯑꯉꯧꯕ ꯑꯣꯜꯂꯤ꯫ ꯑꯁ, ꯑꯩ ꯋꯥꯁꯜꯂꯛꯑꯦ, ꯅꯪꯒ ꯉꯥꯡꯅꯕꯗ, ꯁꯠ ꯇꯣꯡꯉꯣ꯫ ꯑꯁꯨꯝꯅ ꯊꯥꯕꯂꯩ ꯆꯤꯡꯂꯥꯏ ꯑꯉꯧꯕꯗꯨꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ ꯀꯣꯅꯨꯡ ꯃꯥꯟꯕ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯑꯃꯗ꯫ ꯌꯥꯝꯅ ꯐꯖꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯄꯣꯠꯁꯛ ꯃꯌꯥꯝ ꯑꯃ ꯁꯥꯔꯝꯃꯤ꯫ ꯁꯨꯝ ꯄꯥꯏꯁꯜꯂꯛꯄꯗ ꯂꯩꯃꯥꯏ ꯑꯗꯨ ꯅꯥꯄꯤ ꯑꯃꯠꯇ ꯍꯧꯗꯦ, ꯐꯖ ꯐꯖꯕ ꯑꯔꯪꯕ ꯃꯆꯨ ꯃꯆꯨꯒꯤ ꯃꯅꯤ ꯃꯨꯛꯇꯥꯅ ꯁꯦꯝꯃꯤ꯫
ꯃꯐꯝ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯆꯤꯡꯂꯥꯏ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯦ꯫ ꯊꯥꯕꯂꯩ ꯇꯞꯅ ꯀꯨꯝꯂꯒ ꯆꯤꯡꯂꯥꯏ ꯑꯉꯧꯕꯗꯨꯗ ꯍꯪꯂꯛꯏ, "ꯑꯩꯁꯦ ꯁꯤꯗ ꯂꯩꯔꯗꯣꯏꯔꯣ?" "ꯑꯩꯁꯦ ꯃꯤꯅꯥꯏ ꯑꯣꯏꯅꯕ ꯄꯨꯔꯛꯏꯔꯣ?" "ꯑꯁ ꯑꯩ ꯈꯪꯗ꯭ꯔꯦ, ꯑꯩ ꯈꯨꯝꯕ ꯋꯥꯔꯦ꯫ ꯁꯦ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯕꯒꯅꯤ, ꯃꯣꯏꯗ ꯍꯪꯉꯨ, ꯑꯩ ꯁꯣꯔꯒ ꯇꯠꯇꯣꯔꯦ." ꯆꯤꯡꯂꯥꯏꯒꯤ ꯃꯃꯥꯅ, "ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯕꯅꯤ." "ꯏꯁ, ꯑꯍꯥꯟꯕꯗ ꯑꯐꯕ ꯁꯥꯔꯒ ꯀꯣꯟꯅꯗꯤ ꯑꯝꯇꯁꯨ ꯐꯔꯝꯗꯦ꯫ ꯑꯩ ꯃꯤꯅꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯒꯦ꯫ ꯐꯧ ꯁꯨꯕꯁꯨ ꯍꯩ, ꯆꯥꯛ ꯊꯣꯡꯕꯁꯨ ꯍꯩ, ꯋꯥꯏ ꯇꯩꯕ, ꯏꯁꯤꯡ ꯁꯣꯛꯄ ꯑꯩ ꯂꯣꯏ ꯍꯩ." ꯆꯤꯡꯂꯥꯏꯒꯤ ꯃꯄꯥ ꯑꯗꯨꯅ ꯅꯣꯛꯂꯒ, "ꯃꯔꯝ ꯃꯣꯛꯏꯗꯅ ꯏꯆꯥꯗꯤ, ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯆꯥꯛ ꯆꯥꯗꯦ, ꯐꯧ ꯁꯨꯗꯦ, ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯃꯠꯇ ꯄꯣꯛꯇꯦ." "ꯑꯣ, ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯍꯦ." ꯁꯣꯝꯗ ꯆꯤꯡꯂꯥꯏ ꯑꯉꯧꯕꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯅ ꯂꯛꯅꯔꯤ ꯅꯣꯛ ꯅꯣꯛꯇꯅ꯫ "ꯑꯉꯥꯡꯒ ꯅꯨꯡꯁꯤꯅꯕ ꯌꯥꯝ ꯄꯥꯝꯗꯥꯏ, ꯉꯥꯃꯣꯛꯀ ꯄꯤꯖꯗꯅ ꯂꯩꯁꯥꯕꯤ ꯐꯥꯕ ꯉꯥꯏꯈꯤꯕꯗꯣ, ꯋꯥ ꯉꯥꯡꯕꯗ ꯋꯥꯔꯒ ꯇꯣꯛꯑꯕ ꯅꯠꯇ꯭ꯔꯣ? ꯆꯤꯡꯂꯥꯏ ꯄꯥꯈꯪ ꯁꯔꯤ ꯑꯃ ꯅꯝꯐꯨꯗ ꯅꯨꯄꯤ ꯐꯪꯒꯗꯧꯔꯦ, ꯑꯗꯨꯁꯨ ꯑꯉꯥꯡ ꯑꯃ ꯂꯩꯁꯥꯕꯤ ꯐꯥꯕ ꯉꯥꯏꯔꯒ." ꯁꯣꯝꯗꯅ ꯆꯤꯡꯂꯥꯏ ꯑꯉꯧꯕꯗꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠꯄꯨ ꯍꯣꯜꯂꯒ ꯍꯥꯏꯔꯛꯏ, "ꯑꯁ ꯏꯇꯥꯎ, ꯋꯥ ꯉꯥꯡꯅꯕꯒꯤ ꯁꯣꯔꯒ ꯇꯠ ꯇꯥꯔꯦꯍꯦ, ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯤꯗ ꯌꯥꯝ ꯈꯠꯅꯕ ꯍꯧꯅꯔꯣꯏꯁꯤꯗ." ꯃꯌꯥꯝ ꯑꯗꯨ ꯅꯣꯛꯏ꯫ "ꯋꯥ ꯉꯥꯡꯕꯕꯨ ꯋꯥꯕ꯭ꯔꯥ ꯍꯥꯏꯁꯦ? ꯋꯥꯗꯦ ꯋꯥꯗꯦ, ꯈꯌꯥꯠꯀꯅꯦ ꯂꯣꯏꯅ ꯀꯣꯡꯒꯣꯜ ꯀꯥꯔꯤ." ꯁꯣꯝꯗ ꯇꯥꯏꯕꯪꯄꯥꯜꯗꯁꯨ ꯑꯉꯛꯄ ꯐꯪꯅ ꯆꯩꯊꯦꯡ ꯐꯪꯂꯝꯃꯤ꯫ ꯆꯥꯎꯇꯣꯟꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯍꯥꯟꯅ ꯁꯨ ꯅꯣꯝꯂꯒ ꯆꯥꯔꯝꯕꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯦ꯫ ꯆꯥꯎꯇꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯦꯟꯗꯅ, "ꯅꯪꯅ ꯃꯤꯋꯥ ꯂꯧꯔꯨꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ, ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ. ꯁꯦꯒꯥꯏ ꯇꯨꯒꯥꯏꯕ ꯁꯦꯠꯂꯒ ꯄꯨꯟꯁꯤꯁꯦ ꯂꯦꯜꯂꯦꯕ. ꯏꯆꯥꯗꯨꯅ ꯐꯖꯅꯗꯤ ꯁꯦꯝꯕꯤꯔꯝꯕꯅꯤ. ꯑꯩꯈꯣꯏꯕꯨ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ. ꯅꯪꯁꯦ ꯍꯥꯟꯅ ꯋꯥꯏ ꯍꯥꯏꯔꯝꯕ ꯄꯨꯟꯁꯤꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯈ꯭ꯔꯦ." ꯆꯥꯎꯕꯤ ꯈꯜꯂꯨꯔꯒ ꯁꯨꯝ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯜꯂꯞ ꯄꯨꯜꯂꯦ꯫ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯒ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯇꯣꯝꯕꯤ ꯈꯣꯏꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯂꯤ꯫ ꯏꯁꯩ ꯉꯪꯗꯨꯅ ꯂꯩꯔꯝꯕꯤ ꯇꯣꯝꯕꯤꯗ ꯂꯥꯟ ꯍꯦꯛꯇ ꯍꯧꯔꯛꯏ ꯁꯥꯎꯅ, "ꯀꯔꯤꯒꯤꯅꯣ ꯏꯆꯦꯅ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯃꯤꯁꯤꯕꯣ? ꯅꯠꯇꯦ, ꯅꯁꯥ ꯅꯁꯥꯒꯤ ꯂꯩꯖꯕ ꯊꯥꯛꯇꯨꯗ ꯄꯦꯟꯊꯣꯛꯅ ꯍꯤꯡꯕ ꯀꯩꯗꯧꯒꯦ?" ꯇꯣꯝꯕꯤꯁꯨ ꯈꯨꯝꯂꯛꯏ, "ꯀꯩꯅꯣ ꯏꯕꯦꯝꯃ, ꯅꯨꯡꯉꯥꯏꯔꯝꯕꯗꯒꯤ ꯄꯠ ꯇꯠꯈꯩ ꯋꯥꯔꯛꯄꯁꯦ ꯃꯤ ꯈꯨꯗꯤꯡꯗ ꯆꯤꯛꯅꯤꯡꯕ꯭ꯔꯣ? ꯀꯔꯤ? ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛ. ꯉꯁꯤꯗꯤ ꯅꯁꯝ ꯑꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯄ ꯇꯥꯔꯤ ꯅꯪ." ꯇꯣꯝꯕꯤ ꯃꯣꯡ ꯍꯥꯗꯅ ꯎꯁꯤꯠꯇꯅ, "ꯏꯕꯦꯝꯃ ꯍꯧꯔꯛꯀꯅꯨꯗ. ꯆꯔꯥ ꯑꯅꯤ ꯆꯔꯥ ꯍꯦꯟꯕꯗꯒꯤ ꯅꯁꯥ ꯑꯗꯨ ꯐꯦꯔꯦ ꯐꯦꯔꯦ ꯂꯣꯏꯔꯕ ꯅꯁꯥ ꯑꯗꯨꯕꯨ ꯑꯩꯅ ꯀꯤꯅꯤ ꯀꯥꯏꯅ ꯈꯜꯂꯤꯔꯣ? ꯑꯩꯅ ꯉꯝꯅꯤꯀꯣ." ꯆꯥꯎꯕꯤꯁꯨ ꯍꯟꯗꯦ ꯇꯣꯝꯕꯤꯒꯤ ꯃꯁꯝ ꯍꯦꯛꯇ ꯂꯥꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯇꯣꯝꯕꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯅꯝꯊꯨꯔꯦ꯫ ꯇꯣꯃꯥꯜꯁꯨ ꯃꯥꯒꯤ ꯉꯝꯕ ꯎꯕꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥ ꯎꯕꯗ ꯀꯞꯁꯤꯟꯅꯩ꯫ "ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯈꯠꯅꯕ ꯍꯧꯋꯤꯅꯦ ꯑꯐꯥꯎꯕꯤꯁꯦ. ꯅꯍꯥꯟꯋꯥꯏ ꯏꯅꯥꯛ ꯈꯨꯜꯂꯝꯕꯒꯤ ꯍꯩꯅꯕꯤꯗꯣ ꯂꯩꯔꯤꯌꯦ ꯍꯧꯖꯤꯛꯁꯨ." "ꯏꯁ ꯀꯌꯥꯗꯅꯣꯅꯦ, ꯂꯩꯀꯥꯏ ꯇꯥꯛꯂꯒ ꯐꯨꯍꯜꯂꯕꯗꯤ ꯅꯊ꯭ꯋꯥꯏ ꯃꯥꯡꯒꯅꯤ ꯈꯪꯗ꯭ꯔꯤ." ꯆꯥꯎꯇꯣꯟꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯣꯃꯥꯜꯅ ꯍꯥꯟꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯆꯥꯎꯇꯣꯟ, ꯈꯣꯡ ꯍꯥꯝꯕꯗ ꯃꯣꯔꯣꯛ ꯃꯔꯨ ꯐꯥꯎꯕ ꯄꯛꯇ꯭ꯔꯕ ꯅꯣꯏꯅ ꯈꯠꯅꯕ ꯌꯥꯝꯅ ꯍꯧꯔꯛꯀꯅꯨꯀꯣ." ꯆꯥꯎꯇꯣꯟ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯤꯡꯈꯠꯂꯒ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯁꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯄꯨꯝꯅꯃꯛ ꯎꯠ ꯑꯣꯟꯅ ꯇꯨꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣꯁꯤꯡꯒ ꯂꯣꯏꯅꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯂꯩꯃ ꯇꯝꯐꯥ ꯈꯛꯇꯪꯗꯤ ꯁꯣꯏꯅꯥꯏꯕꯤ ꯑꯣꯏꯅ ꯍꯤꯡꯍꯧꯔꯦ꯫ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯖꯔꯦ, ꯅꯤꯡꯉꯝꯗꯅ ꯑꯗꯨꯃꯛ ꯍꯤꯡꯂꯤ꯫ ꯑꯉꯛꯄꯅꯤ, ꯈꯪꯍꯧꯗꯅ ꯍꯧꯔꯛꯄ ꯃꯩꯅ ꯀꯣꯅꯨꯡ ꯄꯨꯝꯕ ꯆꯥꯛꯄꯗ ꯃꯥꯏꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯈꯛꯇꯅꯤ ꯃꯩ ꯆꯥꯛꯇ꯭ꯔꯤꯕ꯫ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯊꯕꯛꯅ ꯃꯥꯏꯕꯅ ꯆꯤꯡꯂꯥꯏꯒ ꯂꯩꯇꯥꯅꯗꯨꯅ ꯆꯤꯡꯂꯥꯏꯅ ꯂꯩꯕꯥꯛ ꯉꯥꯛꯈ꯭ꯔꯦ꯫ ꯇꯝꯐꯥ ꯋꯥꯈꯜ ꯆꯣꯏꯕꯤꯒꯨꯝꯅ ꯀꯞ ꯀꯞꯇꯨꯅ ꯂꯩꯔꯤ꯫ "ꯑꯩꯅ ꯃꯤꯔꯥꯏꯕꯤꯈꯤꯕ ꯏꯆꯥꯅꯨꯄꯤꯗꯨꯅ ꯆꯤꯡꯂꯥꯏꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯄꯤꯔꯕꯀꯣ. ꯄꯦꯜꯂꯤ, ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ. ꯑꯩꯅ ꯇꯧꯕ ꯐꯠꯇꯕ ꯑꯗꯨꯅ ꯑꯩꯅ ꯐꯪꯕ ꯇꯥꯕꯅꯤ." ꯊꯥꯕꯂꯩ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯗ꯭ꯔꯦ, ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯈ꯭ꯔꯦ꯫ ꯆꯤꯡꯂꯥꯏ ꯑꯉꯧꯕ ꯑꯗꯨꯅ, "ꯀꯩꯅꯣ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯋꯥꯔꯤꯒ ꯁꯥꯟꯅꯔꯝꯃꯤꯁꯤꯕꯨ? ꯍꯩ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯂꯥꯎ, ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯔꯨꯁꯤ." ꯊꯥꯕꯂꯩꯅ, "ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ. ꯍꯣ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯖꯗ꯭ꯔꯕꯗꯣ ꯑꯩꯈꯣꯏꯗꯤ. ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯀꯣꯏꯔꯨꯁꯦ, ꯑꯩꯉꯣꯟꯗ ꯇꯣꯡꯉꯨ." ꯃꯤꯒꯤ ꯁꯛꯇꯝ ꯑꯣꯏꯔꯝꯕꯗꯒꯤ ꯆꯤꯡꯂꯥꯏꯒꯤ ꯁꯛꯇꯝꯗ ꯁꯠ ꯑꯣꯟꯊꯣꯛꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯥꯕꯂꯩꯅ, "ꯍꯣ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯖꯗ꯭ꯔꯕꯗꯣ. ꯇꯥꯅꯤꯡꯗꯦꯀꯣ, ꯁꯥꯟꯅꯕ ꯀꯣꯏꯕ ꯆꯠꯄ ꯀꯥꯏꯅ. ꯑꯩꯅꯦ ꯀꯣꯏꯕꯒ ꯑꯃꯇ ꯆꯠꯆꯅꯤꯡꯗꯦ."
ꯆꯤꯡꯂꯥꯏ ꯃꯃꯥꯅ "ꯏꯍꯦ ꯕꯦꯃꯥ, ꯑꯉꯥꯡꯒꯤ ꯋꯥ ꯅꯠꯇꯦꯗ, ꯆꯣ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯃꯤꯟꯅꯔꯨꯔꯣ." ꯊꯥꯕꯂꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯆꯤꯡꯂꯥꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ꯫ ꯇꯣꯝꯕꯤꯒ ꯆꯥꯎꯕꯤꯒꯗꯤ ꯎꯅꯕ ꯁꯨꯛꯌꯥ ꯌꯥꯈꯤꯗ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯎꯅꯔꯦ ꯃꯁꯝ ꯐꯣꯏꯅꯩ, ꯂꯧꯕꯨꯛꯇ ꯊꯦꯡꯅꯔꯦ ꯃꯁꯝ ꯐꯣꯏꯅꯩ, ꯂꯝꯕꯤꯗ ꯊꯦꯡꯅꯔꯦ ꯐꯣꯏꯅꯩ, ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯈꯠꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫